ꯃꯌꯥꯝꯕꯨ ꯍꯝꯕꯃꯛꯇꯗ ꯀꯪꯂꯩ ꯔꯤꯚ꯭ꯌꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ RX100 ꯁꯤ ꯇꯥꯃꯤꯜ ꯐꯤꯂꯝ ꯑꯃꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯔꯤꯃꯦꯛ ꯑꯣꯏꯅꯁꯨ ꯍꯤꯟꯗꯤꯗ ꯇꯔꯞ ꯍꯥꯏꯗꯨꯅ ꯁꯨꯅꯤꯜ ꯁꯦꯠꯇꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯁꯨ ꯐꯤꯂꯝ ꯑꯁꯤ ꯅꯧꯅ ꯄꯨꯊꯣꯔꯛꯂꯤ IMDbꯗ ꯐꯤꯂꯝ ꯑꯁꯤ 10ꯒꯤ ꯃꯅꯨꯡꯗ 7 ꯐꯪꯉꯤ ꯑꯗꯨꯒ 82% ꯒꯨꯒꯜ ꯌꯨꯖꯔꯁꯤꯡꯅ ꯐꯤꯂꯝ ꯑꯁꯤ ꯄꯥꯝꯅ ꯌꯦꯡꯅꯈꯤ ꯐꯤꯂꯝ ꯑꯁꯤꯗ ꯍꯦꯔꯣꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯀꯥꯔꯇꯤꯀꯦ ꯒꯨꯃꯥꯀꯣꯟꯗꯥ ꯍꯤꯔꯣꯅꯤꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯄꯥꯌꯜ ꯔꯥꯖꯄꯨꯠ ꯐꯤꯂꯝ ꯑꯁꯤ ꯔꯤꯇꯟ ꯑꯦꯟड ꯗꯥꯏꯔꯦꯛꯇꯦꯠ ꯕꯥꯏ ꯑꯖꯦ ꯚꯨꯄꯇꯤ ꯐꯤꯂꯝ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯕꯦꯁ ꯇꯧꯕ ꯐꯤꯂꯝ ꯑꯃꯅꯤ ꯑꯩꯈꯣꯏ ꯐꯤꯂꯝ ꯑꯁꯤ ꯍꯧꯅꯕ ꯇꯧꯔꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯕꯁꯇꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯃꯤꯅ ꯎꯈꯤꯅꯤ ꯈꯪꯈꯤꯅꯤ ꯍꯥꯏꯕꯒꯨꯝ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯃꯌꯨꯝꯗ ꯁꯣ ꯍꯥꯡꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯦꯔꯣ ꯑꯣꯏꯔꯤꯕ ꯁꯤꯕꯥꯅ ꯃꯍꯥꯛꯀꯤ RX100 ꯑꯗꯨꯕꯨ ꯇꯣꯡꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝꯗꯨꯒꯤ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯦꯞꯇꯨꯅ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯆꯨꯝꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯊꯤꯟꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯀꯥꯂꯤ ꯀꯧꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯂꯛꯄ ꯃꯇꯝꯗ ꯁꯤꯕꯥꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯤꯟꯅ ꯊꯤꯟꯇꯠꯇꯨꯅ ꯏꯃꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯀꯟꯅ ꯐꯨꯅꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯐꯨꯅꯕ ꯍꯦꯟꯃꯜꯂꯛꯇꯨꯅ ꯀꯥꯂꯤ ꯑꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯤꯕꯥꯅ ꯅꯪꯕꯨ ꯑꯩꯅ ꯆꯍꯤ 3 ꯆꯪꯅ ꯉꯥꯏꯔꯛꯄꯅꯤ ꯑꯗꯨꯒ ꯅꯪ ꯉꯁꯤꯗꯤ ꯆꯦꯟꯐꯝ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯀꯥꯂꯤ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯀꯩꯊꯦꯜ ꯌꯧꯔꯛꯄ ꯃꯇꯝꯗꯁꯨ ꯁꯤꯕꯥꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯐꯨꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯍꯥꯃꯦꯡꯒꯤ ꯃꯀꯣꯛ ꯑꯀꯛꯄꯅ ꯃꯍꯥꯛꯄꯨ ꯊꯣꯝꯗꯨꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯕ ꯃꯈꯩ ꯀꯩꯊꯦꯜ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯍꯟꯈꯤ ꯃꯍꯥꯛꯅ ꯁꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯆꯤꯟ ꯇꯣꯡꯕ ꯅꯨꯄꯥ ꯕꯤꯁ꯭ꯋꯥꯅꯥꯊ ꯂꯥꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯅꯥꯕ ꯍꯪꯅꯔꯤ ꯃꯗꯨꯗ ꯕꯤꯁ꯭ꯋꯥꯅꯥꯊꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯩ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ ꯕꯤꯁ꯭ꯋꯥꯅꯥꯊꯅ ꯅꯪ ꯉꯔꯥꯡ ꯈꯛꯇ ꯂꯥꯛꯂꯒ ꯃꯍꯥꯛ ꯉꯁꯤ ꯑꯌꯨꯛ ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯐꯨꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯤꯅꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯌꯥꯝ ꯀꯨꯞꯅ ꯁꯦꯟꯅꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯆꯨꯝꯂꯦ ꯕꯤꯁ꯭ꯋꯥꯅꯥꯊꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯐꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯒꯦ ꯅꯪ ꯑꯅꯥꯕꯗ ꯐꯍꯜꯂꯣ ꯑꯗꯨꯗꯨꯒ ꯌꯨꯝꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯁꯦ ꯄꯨꯂꯤꯁꯇ ꯅꯪ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯨꯔꯁꯨ ꯀꯥꯟꯅꯔꯔꯣꯏ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯨꯔꯅꯨꯀꯣ ꯍꯥꯏꯗꯨꯅ ꯑꯩ ꯌꯦꯡꯁꯤꯜꯂꯒꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯨꯅ ꯕꯤꯁ꯭ꯋꯥꯅꯥꯊ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯂꯥꯛꯇꯨꯅ ꯁꯤꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯁꯤꯕꯥ ꯅꯪꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯨ ꯄꯪꯐꯨꯗ ꯐꯨꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ SI ꯑꯁꯤꯅ ꯇꯥꯔꯒꯗꯤ ꯅꯪ ꯅꯥꯇꯩ ꯌꯥꯝ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯁꯤꯕꯥꯗꯤ ꯃꯑꯣꯡ ꯍꯥꯗꯅ ꯒ꯭ꯂꯣꯞ ꯑꯃ ꯄꯥꯏꯗꯨꯅ ꯁꯥꯟꯅꯗꯨꯅ ꯃꯈꯣꯡ ꯊꯥꯡꯒꯠꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯅꯈꯣꯡꯗ ꯑꯗꯨ ꯊꯥꯡꯗꯣꯛ SI ꯂꯥꯛꯇꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯐꯥꯎꯗ ꯁꯤꯕꯥ ꯑꯗꯨ ꯊꯋꯥ ꯁꯥꯈꯤꯗꯦ SI ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯀꯔꯝꯕ ꯂꯤꯆꯠ ꯆꯠꯀꯅꯤꯁꯦ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯊꯤꯅ ꯆꯩꯕꯤꯔꯝꯃꯤ SI ꯑꯗꯨꯅ ꯁꯥꯎꯔꯒ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯍꯥꯛꯄꯨ ꯐꯨꯈ꯭ꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯁꯤꯕꯥꯅ ꯐꯨꯅꯤꯡꯗꯅ ꯐꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯄꯗꯨꯗ SI ꯑꯗꯨ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯤꯕꯥꯒꯤ ꯃꯄꯥ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁ ꯑꯗꯨꯗꯒꯤ ꯀꯟꯈꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯉꯛꯇ ꯄꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯃꯈꯨꯜ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗꯨꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯈꯨꯡꯒꯪꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯄꯪꯐꯨꯗ ꯐꯨꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯐꯔꯦ ꯃꯥꯅ ꯃꯤ ꯐꯨꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯅꯃꯤꯠꯅ ꯎꯍꯧꯕ꯭ꯔꯥ ꯅꯍꯥꯛ ꯃꯁꯤꯒꯤ FIR ꯆꯟꯕꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯀꯗꯥꯏꯅꯣ ꯌꯦꯡꯒꯦ ꯈꯨꯗꯝ ꯂꯩꯍꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯗꯨ ꯈꯨꯝꯐꯝ ꯂꯩꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯨꯔꯒ ꯆꯠꯈꯤ ꯄꯨꯔꯒ ꯆꯠꯄ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯃꯥꯌꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯈꯨꯗꯝ ꯑꯃ ꯍꯦꯛ ꯐꯪꯕ ꯃꯇꯝꯗ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯑꯥꯗ ꯍꯥꯏꯗꯨꯅ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯝꯃꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯁꯤꯕꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯗ ꯗꯦꯔꯤꯅ ꯀꯧꯏ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯦꯡꯕꯃꯛꯇꯤ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯦ ꯃꯈꯥꯗ ꯂꯥꯛꯈꯤꯒꯅꯤ ꯂꯝꯕꯤꯗ ꯃꯄꯥ ꯑꯗꯨꯅ ꯖꯤꯞ ꯑꯗꯨꯕꯨ ꯈꯥꯝꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯀꯥꯂꯤꯗꯨꯕꯨ ꯐꯨꯔꯤꯗꯨꯕꯨ ꯑꯩꯅꯁꯨ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯕꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯁꯨꯇꯥ ꯇꯥꯛꯄ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯨꯡꯒꯪ ꯑꯁꯤꯗ ꯅꯪꯒꯤ ꯅꯃꯥꯏ ꯈꯨꯅꯕ ꯊꯕꯛ ꯑꯁꯥꯝ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ
ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯩ ꯀꯤꯔꯦꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇꯗꯤ ꯇꯥꯎꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯈꯨꯡꯒꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯅꯪꯕꯣ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯑꯄꯥꯝꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯅ ꯑꯄꯥꯝꯕꯁꯦ ꯁꯨꯞꯅꯇꯒꯤ ꯅꯪ ꯈꯨꯡꯒꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯗꯦꯗꯤ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯈꯨꯡꯒꯪꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗ꯭ꯔꯤ ꯑꯗꯨꯅ ꯑꯩ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯌꯥꯎ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯃꯄꯥ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯏ ꯁꯤꯕꯥꯅ ꯃꯍꯥꯗꯦꯕ ꯅꯤꯡꯕ ꯁꯥꯙꯨ ꯀꯌꯥꯗꯒꯤ ꯒꯟꯖꯥ ꯂꯧꯗꯨꯅ ꯒꯟꯖꯥ ꯆꯤꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯝ ꯂꯦꯟꯕꯒꯤ ꯄꯥꯝꯕꯩ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯂꯝꯕꯤꯗ ꯑꯎꯕ ꯃꯤ ꯄꯪꯐꯨꯗ ꯐꯨꯏ ꯃꯤꯒꯤ ꯃꯔꯟ ꯃꯊꯨꯝ ꯃꯥꯡꯍꯜꯂꯤ ꯃꯍꯥꯛꯅ ꯃꯤꯒꯤ ꯇꯥꯕꯨ ꯊꯨꯒꯥꯏꯒꯤ ꯑꯣꯐꯤꯁꯇ ꯂꯩꯕ ꯃꯤꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯥꯅ ꯐꯨꯏ ꯃꯍꯥꯛꯅ ꯊꯧꯗꯨꯅ ꯆꯠꯂꯤꯕ ꯒꯥꯔꯤ ꯑꯁꯤ ꯊꯥꯏꯅꯒꯤ ꯌꯥꯃꯥꯍꯥ RX-100 ꯑꯗꯨꯅꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯕꯤꯁ꯭ꯋꯅꯥꯊꯀꯤ ꯂꯧ ꯎꯕꯒꯤ ꯐꯧ ꯀꯌꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯩ ꯊꯥꯗꯣꯛꯈꯤ ꯁꯤꯟ ꯑꯃ ꯆꯦꯟꯖ ꯇꯧꯔꯛꯇꯨꯅ ꯅꯨꯄꯥ ꯈꯔ ꯂꯥꯛꯇꯨꯅ ꯀꯥꯁꯤꯒꯤ ꯃꯅꯥꯛꯇ ꯁꯤꯕꯥ ꯑꯁꯤꯅ ꯇꯧꯅꯤꯡꯕꯗ ꯇꯧ ꯂꯩꯔꯦ ꯃꯤ ꯐꯨꯅꯤꯡꯕꯗ ꯐꯨꯏ ꯑꯩꯈꯣꯏꯒꯤ ꯃꯤꯁꯨ ꯐꯨꯕꯤꯔꯦ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯟꯁꯨ ꯊꯨꯒꯥꯏꯕꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯗꯨꯒ ꯗꯦꯗꯤꯗꯁꯨ ꯃꯍꯥꯛꯀꯤ ꯕꯦꯀꯤꯡꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ MRO ꯑꯃꯁꯨꯡ ꯑꯣꯐꯤꯁꯔ ꯀꯌꯥꯕꯨꯁꯨ ꯃꯥꯅ ꯐꯨꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ MRO ꯍꯥꯏꯕꯗꯤ ꯃꯦꯟꯇꯦꯅꯦꯟꯁ ꯔꯤꯄꯤꯌꯔ ꯑꯣꯄꯔꯦꯁꯟ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤ ꯑꯗꯨꯅꯤ ꯃꯍꯥꯛꯅ ꯐꯨꯕꯤꯔꯤꯁꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯨꯔꯤꯕ MRO ꯑꯗꯨꯁꯨ ꯀꯥꯁꯤꯒꯤ ꯃꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯅꯈꯣꯏ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯌꯨ ꯑꯁꯥꯎꯕ ꯍꯧꯗꯣꯡ ꯑꯃꯗ ꯈꯟꯅꯕ ꯍꯧꯔꯨ ꯇꯥꯔꯒꯗꯤ ꯀꯩꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯇꯧꯔꯒ ꯈꯨꯠ ꯊꯥꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯖꯈꯤ ꯃꯈꯣꯏ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯈꯤ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯈꯤꯁꯦ ꯍꯥꯏꯕꯅꯣ ꯉꯔꯥꯡꯁꯨ ꯃꯍꯥꯛꯅ ꯕꯤꯁ꯭ꯋꯅꯥꯊꯀꯤ ꯂꯧꯕꯨꯛꯇ ꯂꯩꯔꯤꯕ ꯐꯧ ꯌꯥꯎꯔꯕ ꯕꯣꯔꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯆꯤꯟ ꯑꯃ ꯆꯦꯟꯖ ꯇꯧꯔꯛꯇꯨꯅ ꯕꯤꯁ꯭ꯋꯅꯥꯊꯀꯤ ꯂꯧꯕꯨꯛꯇ ꯃꯍꯥꯛꯀꯤ ꯐꯧꯁꯤꯡ ꯑꯗꯨ ꯇꯥꯡꯒꯣꯏ ꯇꯥꯕ ꯃꯑꯣꯡ ꯑꯗꯨ ꯕꯤꯁ꯭ꯋꯅꯥꯊꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯦꯗꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤ ꯑꯃꯒ ꯂꯥꯛꯃꯤꯟꯅꯈꯤ ꯗꯦꯗꯤꯅ ꯕꯤꯁ꯭ꯋꯅꯥꯊꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯕꯤꯁ꯭ꯋꯅꯥꯊꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯁ꯭ꯋꯥꯏꯗ ꯊꯣꯛ ꯊꯥꯛ ꯇꯧꯔꯨꯅꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤ ꯅꯪꯅ ꯃꯉꯣꯟꯗ ꯏꯟꯁꯤꯜꯂꯒ ꯇꯧꯍꯜꯂꯤ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯗꯦꯗꯤꯅ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯇꯧꯍꯟꯗꯣꯏꯕ ꯈꯨꯡꯒꯪꯁꯤꯗ ꯊꯕꯛ ꯑꯃ ꯍꯦꯛ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯅ ꯍꯦꯛꯇ ꯇꯧꯒꯗ꯭ꯔꯣ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯀꯌా ꯍꯥꯏꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯔꯝꯗꯗꯤ ꯅꯍꯥꯛ ꯀꯩꯝꯇ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯗꯦꯗꯤ ꯑꯗꯨ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤ ꯂꯝꯕꯤꯗ ꯗꯦꯗꯤ ꯑꯃꯁꯨꯡ ꯂꯛꯁꯃꯟ ꯂꯥꯛꯄ ꯃꯇꯝꯗ ꯂꯛꯁꯃꯟꯅ ꯍꯥꯏꯔꯛꯈꯤ ꯕꯣꯔꯥꯁꯤꯡꯁꯦ ꯐꯖꯅ ꯆꯥꯛꯇ ꯇꯥꯔꯒꯁꯨ ꯕꯤꯁ꯭ꯋꯅꯥꯊꯇꯤ ꯐꯖꯅ ꯃꯩ ꯍꯧꯒꯩ ꯆꯥꯛꯑꯦꯍꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯗꯦꯗꯤꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯕꯨ ꯁꯤꯕꯥꯅ ꯇꯧꯕ ꯃꯥꯟꯕ꯭ꯔꯅꯦ ꯃꯗ ꯂꯛꯁꯃꯟꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯂꯪꯀꯥ ꯇꯨꯝꯅ ꯃꯩ ꯊꯥꯈꯤꯕꯁꯤ ꯍꯅꯨꯃꯥꯟ ꯈꯛꯇꯅ ꯉꯝꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯅ ꯕꯤꯁ꯭ꯋꯅꯥꯊꯀꯤ ꯕꯣꯔꯥꯁꯤꯡ ꯑꯁꯤ ꯃꯩ ꯊꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯁꯤꯕꯥ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯝꯇꯅ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯁ꯭ꯋꯥꯏꯗ ꯆꯕꯦꯡ ꯉꯥꯡꯉꯤꯗꯣ ꯃꯤ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯀꯅꯨꯀꯣ ꯍꯥꯏꯗꯨꯅ ꯗꯦꯗꯤꯒ ꯂꯛꯁꯃꯟꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯗꯦꯗꯤ ꯑꯃꯁꯨꯡ ꯁꯤꯕꯥ ꯑꯁꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯍꯥꯡꯗꯨꯅ ꯊꯤꯌꯦꯇꯔ ꯆꯂꯥꯏꯕ ꯃꯤ ꯑꯣꯏꯔꯝꯃꯤ ꯊꯤꯌꯦꯇꯔ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤ ꯑꯃꯗ ꯐꯣꯟ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯕꯥꯕꯨ ꯍꯧꯗꯣꯛꯄ ꯂꯥꯛꯈꯤ ꯁꯤꯕꯥꯗ ꯍꯧꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤ ꯁꯤꯕꯥ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯕꯤꯁ꯭ꯋꯅꯥꯊꯀꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯕꯤꯁ꯭ꯋꯅꯥꯊꯀꯤ ꯃꯌꯨꯝꯗ ꯕꯤꯁ꯭ꯋꯅꯥꯊꯀꯤ ꯃꯃꯥ ꯁꯤꯕꯒꯤ ꯃꯊꯧ ꯃꯃꯦꯟ ꯄꯥꯡꯊꯣꯛꯄ ꯃꯇꯝ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯤꯕꯥꯅ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯎꯖꯅꯤꯡꯕ ꯃꯤ ꯑꯃꯈꯛꯇꯅꯤ ꯃꯍꯥꯛꯅ ꯉꯥꯏꯗꯨꯅ ꯂꯩꯖꯕꯁꯤ ꯃꯍꯥꯛꯇꯨꯕꯨ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯤꯠꯌꯦꯡ ꯇꯥꯝꯅ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯗꯨꯅ ꯌꯦꯡꯖꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯗꯦ ꯕꯤꯁ꯭ꯋꯅꯥꯊꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤꯗ ꯁꯤꯕꯥ ꯐꯝꯗꯨꯅ ꯆꯨꯔꯨꯞ ꯆꯤꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯅꯈꯤ ꯂꯝꯕꯤꯗ ꯃꯍꯥꯛꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯝꯕꯤ ꯑꯗꯨꯗ ꯕꯤꯁ꯭ꯋꯅꯥꯊꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯐꯝꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯏꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ ꯕꯤꯁ꯭ꯋꯅꯥꯊꯀꯤ ꯃꯆꯥꯅꯨꯄꯤꯒ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯂꯩꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯕꯤꯁ꯭ꯋꯅꯥꯊꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯖꯈꯤꯕꯅꯤ ꯑꯗꯨꯃꯛꯄꯨ ꯂꯝꯕꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯒꯤ ꯊꯣꯛꯂꯛꯄ ꯃꯍꯥꯛꯀꯤ ꯏꯟꯗꯨ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯏꯟꯗꯨꯒꯤ ꯋꯥꯈꯜꯗ ꯉꯥꯎꯆꯠꯅꯔꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯤꯟ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯊꯤꯌꯦꯇꯔ ꯑꯗꯨꯗ ꯃꯄꯥꯒ ꯂꯨꯍꯣꯡꯒꯗꯧꯔꯕ
nupa macha amagi party tawduna lerambani party tawba mafam aduda luhonggadroba nupa macha aduna luhongdore haiduna yamna haraujaki maduda Lakshmana masi luhongdore ne haraujrisi yengune oizu oiroidabda haiduna haraki maduda nupa macha aduna aina luhongdore haraga Lakshmana chaisi yengu haiduna haraki Lakshmana nang luhonge habida aide haraurini nang luhonglaga nungaini habidi khallonu luhong matungdari nang matha saba hawtuise haiduna haki minute taragi nungaiba pamana nang chahi chupa punchi chupa wadurini habidi nang khangde haiduna isai sakshanduna mahak pulaknarami makoina lagnabadu uba matamda nupa macha adu sauduna mafam adudagi chatki madugi mawong aduda Siva adu yamna kana nokcherami Sivana adu kuiraba matungda nolakpagi matau adu uba matamda Daddy na sangshanduna Sivagi manakta pamtharaga haraki aigi chana pana sumaina noktuna harau laiba ase kuirabani adubu masidi uba fangne asumna nangbu yokpa pamkide nangbu yamna nungai yafana yokpa pamkibani maramaduna ai nangi namana pada laale hajaningi Siva nangi namana pada khangobra makhoi ani se sitarangba chap mane mi amana ware haitaragadi mahana chagadaba chaktu bawta mahana mingonda pijathui aina ngasi wariba siju nangi namana pana ohelamani aduga asuk phagraba mising ase aigi het mi mangda makhoi accident thoktuna aigi kudang sida mahak sikibani matam adura aidi yam kapki adubu nangdi angangodi nangdi noktuna lakhi aduga aibu konsinki tanja aduda aina khankibase nangna aigi sangsaro redabani aduga ngasi aina nangbu asigi mawongsida uba matamdadi ai yamna nungaite maduda Sivana haraki aigi ma ipa kanano habidi khangde adubu nahakse aigi pani nangna aigi sangsarni haiduna Sivana Daddy bu chejena konchin cheki maduda Daddy na ai wa ma hage nang yagadra haiduna haraki maduda hoi haro yani haiduna Sivana khungki mapana nang mafam asidagi khungang thaduktuna sakro haiduna haiki maduda Sivadu mapa haibadu yakiramde Sivana aigi thawai logi sulo ai harau yagani adubu khungang si thaduktuna sapidinga moi haiduna haiki maduna mapa dun sauduna Lakshman dubu kauraga mafam adudai chakki Siva tawphom khangdana longduna mamang chahi ahumaki mamang ki wari adu mang ningsang bahawrakki chahi ahumki mamangda Vishwanath ki mayumda ma ki machanupi adu thungnare mi khudimangna hangnaba adugumna mamaduna su lakpa matamda nang awabati yautaba natra haiba matamda mapaduna karino masiu sangaida lakpadu natna gaida lakpa bukatawi wadino haiduna machanupi dubu harau tayamna wokhi machanupi duna imungna changappa matamda mabogaduna machanupi duna haibadi masunupi aduna setuna lakriba dress adu yenglaga natai chadaba dress asibu khungangda setuna lakriba karigino nangi sahar adudadi makal makha kyagi selamba yai adubu khungangda lakpadadi natai chana selu haiduna haikpa matamda masunupi duna saulga yengselli haiduna mapada hairami mabo aduna su mapa aduda nachanupi se khali yengselu haiduna hairaki nabani se haurabra yare mangoda karimta haironu ma tawningba tawjarasanu haiduna mama aduda ngangami Vishwanath adu vote ki counting chapa tarami counting chapa mafam aduda Daddy amasung Kasi ngaiduna lerami Kasi amasung Daddy makhoi ani vote counting ngarami makhoi ani gi mayade Gandhi gi murti am lerami Gandhi gi murti adu Daddy ne makhoi romda onjalu haiduna onjanba matamda Kasi na su makhoi do onjalu haiduna ma ki mi thaduna mu onjalali maduda Daddy na mu Siva thaduna makhoi da mu onjalalami onjalakpa matawadu unaba matamda Kasi adu saoktuna Daddy amasung makhoi masen phunage tarakpa matamda masi shanti da nganaba yaba ngatani khanarasu haiduna wari sanaba matam aduda Vishwanath mathaktagi Vishwanath vote adu kare haiduna laukhi Kasi vote maiti rakpadagi makhoi tumina adum hankhre aduga Vishwanath amasung Kalina mathaktagi yengtharappa matamda Daddy bu mayamna pamkhatuna thangatuna vote kabadawna tawwa mawong adu uba matamda Vishwanath adu yamna kalakkirami vote aina karaga mayamsina Daddy bu vote kabadawna wokpirise kamai tawino haiduna haiki lambida asum lakpa matamda
ꯕꯤꯁ꯭ꯋꯥꯅꯥꯊꯀꯤ ꯃꯌꯨꯝꯗ ꯌꯧꯔꯛꯈꯤ꯫ ꯕꯤꯁ꯭ꯋꯥꯅꯥꯊꯀꯤ ꯃꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯁꯤꯕꯥꯁꯨ ꯍꯔꯥꯎꯗꯨꯅ ꯐꯨꯔꯤꯠ ꯂꯧꯊꯣꯛꯇꯨꯅ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯁꯤꯕꯥꯅ ꯐꯨꯔꯤꯠ ꯂꯧꯊꯣꯛꯇꯨꯅ ꯖꯒꯣꯏ ꯁꯥꯕꯒꯤ ꯃꯍꯥꯛꯀꯤ ꯕꯣꯗꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯤꯛꯁ ꯄꯦꯛ ꯎꯕ ꯃꯇꯝꯗ ꯕꯤꯁ꯭ꯋꯥꯅꯥꯊꯀꯤ ꯃꯆꯥꯅꯨꯄꯤ ꯏꯟꯗꯨ ꯑꯗꯨ ꯃꯉꯣꯟꯗ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥ ꯑꯃꯁꯨꯡ ꯗꯦꯗꯤ ꯃꯈꯣꯏ ꯕꯤꯁ꯭ꯋꯥꯅꯥꯊꯀꯤ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯐꯝꯊꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯈꯤ꯫ ꯕꯤꯁ꯭ꯋꯥꯅꯥꯊꯅ ꯁꯤꯕꯥꯗ ꯅꯪꯒꯤ ꯊꯤꯌꯦꯇꯔꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯕꯥꯅ ꯑꯗꯨꯝ ꯐꯖꯅ ꯍꯣꯠꯅꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯀꯩꯗꯧꯕꯒꯤ ꯍꯣꯠꯅꯔꯣꯏꯗꯣꯏꯅꯣꯅꯦ, ꯅꯪꯒꯤ ꯗꯦꯗꯤꯒꯤ ꯁꯄꯣꯔꯠ ꯑꯁꯥꯝ ꯆꯥꯎꯅ ꯂꯩꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤ ꯑꯃꯅ ꯗꯦꯗꯤ ꯑꯁꯤ ꯊꯥꯒꯠꯂꯛꯄ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯤꯁ꯭ꯋꯥꯅꯥꯊ ꯑꯗꯨ ꯍꯥꯏꯐꯦꯠ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯤꯁ꯭ꯋꯥꯅꯥꯊꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯌꯥꯝꯒꯤ ꯊꯛꯅꯕ ꯄꯨꯊꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯐꯝꯂꯤꯕ ꯃꯤ ꯑꯃꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯅꯪ ꯂꯧꯕꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯩ ꯂꯧ ꯇꯥꯔꯒꯗꯤ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯃꯨꯔꯣꯏꯗ꯭ꯔꯣ, ꯃꯃꯥ ꯂꯧꯕꯩꯅꯤ ꯉꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯗꯦꯗꯤꯅ ꯁꯤꯕꯥꯗ ꯏꯃꯨꯡꯗ ꯑꯆꯥ ꯑꯊꯛ ꯀꯔꯤ ꯀꯔꯤ ꯁꯦꯝꯃꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯜꯂꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯖꯤꯟꯈꯤ꯫ ꯑꯆꯥ ꯑꯊꯛ ꯀꯩꯀꯩ ꯁꯦꯝꯃꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯤꯕꯥ ꯑꯗꯨ ꯕꯤꯁ꯭ꯋꯥꯅꯥꯊꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯈꯤ꯫ ꯃꯗꯨꯗ ꯆꯥꯅ ꯊꯛꯅꯕꯗꯤ ꯃꯄꯥꯟꯗ ꯂꯣꯏ ꯁꯦꯝꯗꯨꯅ ꯊꯝꯍꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯕꯤꯁ꯭ꯋꯥꯅꯥꯊꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯕꯤꯁ꯭ꯋꯥꯅꯥꯊꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯕꯥꯗ ꯕꯣꯔꯥꯁꯤꯗ ꯂꯩꯔꯦ, ꯕꯣꯔꯥ ꯆꯥꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯁꯤꯕꯥꯅ ꯆꯪꯁꯤꯟꯗꯨꯅ ꯕꯣꯔꯥ ꯑꯗꯨ ꯆꯥꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯕꯤꯁ꯭ꯋꯥꯅꯥꯊꯀꯤ ꯅꯨꯄꯤ ꯑꯗꯨ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯕꯤꯁ꯭ꯋꯥꯅꯥꯊꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯈꯤ꯫ ꯕꯤꯁ꯭ꯋꯥꯅꯥꯊꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯁꯤꯕꯥꯒꯤ ꯃꯅꯤꯡꯗ ꯇꯨꯃꯤꯟꯅ ꯆꯪꯁꯤꯟꯗꯨꯅ ꯊꯦꯡꯖꯤꯜꯂꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯁꯣꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯁꯤꯕꯥꯅꯗꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯖꯍꯧꯗ꯭ꯔꯦ, ꯃꯗꯨ ꯁꯣꯏꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯕꯤꯁ꯭ꯋꯥꯅꯥꯊꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅꯗꯤ ꯅꯪꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯕꯗꯅꯥꯝ ꯄꯤꯈꯤ꯫ ꯕꯤꯁ꯭ꯋꯥꯅꯥꯊꯀꯤ ꯚꯣꯠ ꯀꯥꯕ ꯑꯗꯨꯕꯨ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯈꯨꯡꯒꯪꯒꯤ ꯃꯤ ꯀꯌꯥ ꯂꯥꯛꯇꯨꯅ ꯖꯒꯣꯏ ꯏꯁꯩ ꯁꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯅ ꯖꯒꯣꯏ ꯏꯁꯩ ꯁꯛꯇꯨꯅ ꯂꯥꯛꯏꯕ ꯑꯗꯨꯗ ꯀꯥꯁꯤꯒꯤ ꯃꯤ ꯌꯥꯎꯔꯝꯗꯨꯅ ꯀꯥꯁꯤꯒꯤ ꯃꯤꯅ ꯕꯤꯁ꯭ꯋꯥꯅꯥꯊꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯊꯥꯡꯅꯕꯨ ꯌꯥꯟꯒꯦ ꯇꯧꯕ꯭ꯔꯣ, ꯇꯥꯅꯕꯨ ꯊꯤꯟꯒꯦ ꯇꯧꯕ꯭ꯔꯣ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯦꯗꯤ ꯑꯃꯁꯨꯡ ꯁꯤꯕꯥꯅ ꯃꯍꯥꯛꯄꯨ ꯀꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯀꯟꯈꯤ꯫ ꯑꯗꯨꯒ ꯁꯤꯕꯥꯅ ꯇꯥ ꯊꯤꯟꯒꯅꯤ ꯇꯧꯔꯝꯃꯤꯕ ꯂꯥꯏ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯒꯥꯔꯤ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯕꯤꯁ꯭ꯋꯥꯅꯥꯊꯀꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯕꯨ ꯍꯥꯠꯀꯦ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯊꯥ ꯁꯥꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯁꯤ ꯀꯥꯁꯤꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯗꯦꯗꯤꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯅ ꯀꯥꯁꯤꯕꯨ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯗꯦꯗꯤꯅ ꯇꯧꯕ ꯃꯇꯝꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯤꯕꯥꯁꯨ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯤ ꯀꯥꯁꯤꯒꯤ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯗꯦꯗꯤꯁꯨ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯈꯤ꯫ ꯑꯗꯨꯒ ꯍꯧꯒꯠꯇꯨꯅ ꯀꯥꯁꯤꯒꯤ ꯃꯤꯁꯤꯡꯕꯨ ꯐꯨꯅꯕ ꯍꯥꯠꯅꯕ ꯍꯥꯏꯗꯨꯅ ꯕꯤꯁ꯭ꯋꯥꯅꯥꯊꯇ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯁ꯭ꯋꯥꯅꯥꯊꯅ ꯇꯧꯔꯨꯅꯨ, ꯃꯥꯅ ꯇꯧꯔꯤꯗꯣ ꯚꯣꯠꯀꯤ ꯅꯠꯇꯦ, ꯃꯉꯣꯟꯗ ꯑꯩꯅ ꯁꯤꯌꯥꯔ ꯈꯔ ꯄꯤꯒꯗꯕꯅꯤ, ꯑꯗꯨ ꯄꯤꯗꯕꯒꯤꯅꯤ꯫ ꯀꯔꯤ ꯁꯤꯌꯥꯔꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯊꯣꯛꯑꯣ ꯌꯥꯔꯦ, ꯑꯩꯅ ꯂꯣꯏꯅ ꯁꯣꯜꯕ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯑꯗꯨ ꯕꯤꯁ꯭ꯋꯥꯅꯥꯊꯅ ꯃꯐꯝ ꯑꯗꯨꯗ ꯀꯛꯈꯤ꯫ ꯁꯤꯟ ꯆꯦꯟꯖ ꯇꯧꯗꯨꯅ ꯀꯥꯁꯤꯅ ꯕꯤꯁ꯭ꯋꯥꯅꯥꯊ ꯍꯥꯠꯄꯒꯤ ꯇꯥꯟꯖꯥ ꯑꯃꯈꯛ ꯐꯪꯕꯗꯨꯕꯨ ꯅꯥꯟꯊꯣꯛꯍꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯆꯩꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅꯗꯤ ꯍꯥꯠꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯗꯦꯗꯤ ꯑꯃꯁꯨꯡ ꯁꯤꯕꯥ ꯂꯩꯔꯝꯒꯅꯤ ꯈꯪꯎꯗꯦ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯕꯤꯁ꯭ꯋꯥꯅꯥꯊꯄꯨ ꯀꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯗꯦꯗꯤ ꯑꯃꯁꯨꯡ ꯁꯤꯕꯥꯕꯨ ꯍꯥꯟꯅ ꯍꯥꯠꯄꯅ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯀꯥꯁꯤꯅ ꯐꯔꯦ ꯌꯥꯔꯦ, ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯀꯤꯕꯅ ꯊꯛꯇꯪ ꯅꯤꯡꯂꯝꯃꯅꯤ, ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯁꯤꯌꯥꯔ ꯄꯤꯕꯩꯗꯣ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯁꯤꯟ ꯑꯃ ꯆꯦꯟꯖ ꯇꯧꯗꯨꯅ ꯁꯤꯕꯥ ꯑꯗꯨ ꯕꯤꯁ꯭ꯋꯥꯅꯥꯊꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯁ꯭ꯋꯥꯅꯥꯊꯀꯤ ꯃꯃꯥꯅ ꯑꯩꯕꯨ ꯂꯥꯏꯁꯪꯗ ꯂꯥꯏ ꯈꯨꯔꯝꯕ ꯀꯅꯥꯝꯇ ꯄꯨꯕꯤꯗ꯭ꯔꯦ, ꯅꯪꯕꯨ ꯑꯃꯇ ꯄꯨꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯤꯕꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯕꯥꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯕꯤꯁ꯭ꯋꯥꯅꯥꯊꯀꯤ ꯃꯃꯥ ꯑꯗꯨꯕꯨ ꯂꯥꯏꯁꯪꯗ ꯄꯨꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯔꯝꯃꯤ꯫ ꯁꯤꯕꯥꯒꯤ ꯐꯣꯟꯗ ꯃꯈꯣꯏꯒꯤ ꯊꯤꯌꯦꯇꯔꯗꯒꯤ ꯐꯣꯟ ꯑꯃ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯦꯁ ꯕꯥꯕꯨꯒꯤ ꯐꯤꯂꯝ ꯑꯗꯨ ꯅꯈꯣꯏꯒꯤ ꯍꯣꯜꯗ ꯀꯥꯞꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯏꯟꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯇꯥꯈꯠꯇꯨꯅ ꯁꯤꯕꯥꯅ ꯃꯈꯨꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯨ ꯊꯝꯈꯤ꯫ ꯁꯤꯕꯥꯅ ꯀꯔꯤꯅꯣ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ ꯑꯃ ꯊꯦꯡꯅꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯉꯛꯇꯨꯅ ꯌꯦꯡꯈꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯏꯟꯗꯨ ꯑꯗꯨ ꯆꯦꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯁꯤꯕꯥ ꯑꯃꯁꯨꯡ ꯃꯕꯨ ꯑꯗꯨ ꯂꯥꯏꯁꯪ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯄ ꯃꯇꯝꯗ
इंदु अदु होबे होबे थोलतुना आइसु लाइसेंदा लाकनी हाइदुना मबुक्ता हाइकी नंबु ngasai chaloi haidane haiduna mabuna haiba matamda induna haujiri chalage haidana haiduna nang maningda tongu haiduna mahana gari thogani haiduna gari du thoraki lambida makoi lakpa matamda induna gari adu yamna sathiba mongda thoduna mabong amasung siba bu pakalanki laisang yorba matamda mabongna laisang yore kumthaduna lai khoramla sangasilo haiduna indu da haiba matamda aidi masigi laisang tidana te khoramdisi atopa laisang dani haiduna mabukta haiki mabo aduna nang lai khoramba lakpa lati nang na tawrise koiba lakpa natro nang masida sans tawli natro haiduna ngangduna lai khoramba sakhi maduda sibasu nang karai satuno nang thadaramaga ai thabo yam lei chalage haiba matamda tumina phamu mafam sida haiduna induna siba dubu gai duda haptuna khungang duda gai thoduna laki khungang da gai thoduna lakpa matamda laikai gi nupi kharana siba da ko pum matamda induna kalakpagi mong utuna nangi girlfriend la haiduna hanki nate chamna khamna bani haiduna sibana induda haiki lambi da gai thau thongna aina nangi driver dawna gai sum thaugadra aina hairingai taw haiduna gyar bu palhanduro poron bu khongan bro taw hanki laisang yokpa matamda makoina lai khuramningai matamda sibana niriba bol du karino haiduna induna sibala hangbu matamda mina niba bol bu heta haidokpa yabra haiduna sibana khumki sinchen sautuna lambida dedi amasung Laxman lakpa matamda lengwai pekphamda gari mayam paring paring dingdun leiba du thengnaba matamda kari putawriba jana haiduna hangluge haiduna sangpa matamda lengwai pekpa matamda paisa lawre haiduna mi kharana lengwai pekpa yade haiduna mafam aduda kyu lengbo oirami maduda dedi na sawduna kanana lawribano haiduna yengba lakpa matamda kasigi mi na paisa lawbo oirami kasigi mi na kaigidamakta paisa lawrino haiduna dedina kasigi mi duna hangba matamda masi bisona na lahonbani haiduna haraki maduda dedina lengwai sidi kullase leiba mi khudimana pekpada free da pekadamni kadawagi paisa lawduno haiduna bisona ka wai sanagani haiduna bisona ki mayumda kasigi mi adusu puduna masana pa punna mafam adura rakhi mafam adu yoba matamda dedina bisona ta nangna lengwai pekpala paisa laholle haise kaigino haiduna haiba matamda bisona adu mafam da mi khara wai sanaramani kona sanaje haiba matamda nangna masi paisa laholle si lengwai si free da pigadabani haiduna haiba matamda bot thadaba matamda mi da paisa yelaga bot thadakibani maduki paisa singdo karamda khongkatuno haiduna dedi da haiki dedina aina nongona paisa piyu haibra haiduna haiba matamda aina phangyu bose paisa duna ni haiduna khongki maduda khara ningai sangdanarakpadagi biswana ki mi kalina dedi da inba matamda sibana mahaki mapada kaigidamakta khut tharibano haiduna kasibu phunaba imungduda koitan tanarakhi imungduda koitan tanarakpa matamda induna sibagi makhutpu phaduna mahaki kada pusinduna aina ngonda wa ma hainingduna leibani adubu ai karamna haiduna khangdabani adubu ai ngasidi hairage ai nangbu yamna nungsi nangbu pami haiduna sibada haiki wahai adu tawa matamda sauduna lakliba siba adu pungau ngakhi punga ngakhi tahum khangide mapaga biswanlaka khanariba adusu mahakta dabida mangaga ngawrga tholakhi lamhang amada dedi amasung makhoi mising adu volleyball sanaduna lerami volleyball sanaba matamda Laxmana bol adu thomba matamda mafam aduna laisabi khara lakpa aduda bol aduna pankhi bol aduna laisabi khara du panba matamda dedina Laxman bu ngang chumna sanaw yadra haiduna nupi dugi manata sangchanduna nakhoi kana kanano mafam asida mukta udri haiduna hanki madura nupi sing aduna ai hagasi sarojagi masani haiduna haraki saroja di karam saroja no haiduna hangba matamda Vasanta saroja duni haiba matam aduda dedi du mamang thakta mahana koiramba saroja gi masanupi ni haibaduda machanupi dawna nupi adubu nungsikhi matawadu uba matamda Laxmana dedi bu mamanga gi wari adu panduna laknaba hawrakhi tanja aduda siba sulakhi sibana mahaka wari du sanagi haiduna maki mapa dedi da haiki aduga dedi duda sibana ai bisona ki machanupi indusiga yamna nuksinare
ꯏꯟꯗꯨꯅ ꯑꯩꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯟꯗꯨꯒ ꯑꯩꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯗ ꯍꯥꯏꯈꯤ ꯃꯄꯥꯗꯨꯅ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯅꯨꯃꯤꯠ 4ꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯍꯥꯏꯔꯝ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯐꯒꯗꯕꯅꯤ ꯃꯥꯒ ꯑꯩꯒ ꯍꯧꯖꯤꯛ ꯈꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯐꯔꯦ ꯅꯪꯅꯕꯨ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗ ꯊꯥꯖꯕ ꯄꯤꯈꯤ ꯑꯗꯨꯒ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯈꯣ ꯑꯁꯥꯎꯕꯁꯤꯡ ꯑꯁꯦ ꯈꯤꯇꯪ ꯏꯪꯊꯈꯤꯁꯅꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯈꯤ ꯁꯤꯟ ꯑꯃ ꯆꯦꯟꯖ ꯇꯧꯗꯨꯅ ꯏꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ UK ꯆꯠꯇꯣꯔꯦ ꯑꯗꯨꯗꯨꯅ ꯑꯩ ꯃꯍꯥꯛꯄꯨ ꯏꯌꯥꯔꯄꯣꯔꯠꯇ ꯊꯤꯟꯕ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯒꯥꯔꯤ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩ ꯕꯁꯇ ꯑꯗꯨꯝ ꯆꯠꯄ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯕꯁꯇ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯕꯁ ꯇꯣꯡꯗꯨꯅ ꯏꯟꯗꯨ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯕꯥꯗꯨ ꯂꯝꯕꯤꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯕꯁꯇꯒꯤ ꯀꯨꯝꯊꯔꯕ ꯃꯇꯨꯡꯗ ꯁꯤꯕꯥꯅ ꯅꯪ ꯌꯨꯝꯗ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ UKꯗ ꯏꯃꯥꯟꯅꯕꯤ ꯑꯃ ꯊꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯏꯌꯥꯔꯄꯣꯔꯠ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯏꯄꯥꯗ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯕꯥꯅ ꯏꯟꯗꯨꯒꯤ ꯍꯥꯏꯖꯤꯟꯅꯕ ꯃꯑꯣꯡ ꯑꯗꯨ ꯇꯥꯕꯗ ꯃꯊꯟꯇ ꯅꯣꯛꯆꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ RX-100ꯇ ꯇꯣꯡꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯀꯣꯏꯕ ꯆꯠꯂꯝꯃꯤ ꯏꯟꯗꯨꯅ ꯁꯤꯕꯥꯗ ꯅꯪ ꯆꯨꯔꯨꯞ ꯊꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯊꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯩꯗꯤ ꯆꯨꯔꯨꯞ ꯊꯛꯄ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯆꯨꯔꯨꯞ ꯊꯛꯄꯁꯤ ꯅꯨꯄꯥꯅ ꯆꯨꯔꯨꯞ ꯊꯛꯄꯁꯤ ꯄꯣꯁ ꯌꯥꯝꯅ ꯇꯥꯔꯦ ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯏꯟꯗꯨꯅ ꯆꯨꯔꯨꯞ ꯄꯨꯊꯣꯛꯇꯨꯅ ꯆꯝꯗꯨꯅ ꯁꯤꯕꯥꯗ ꯄꯤꯊꯛꯂꯝꯃꯤ ꯑꯗꯨꯒ ꯏꯟꯗꯨꯁꯨ ꯆꯨꯔꯨꯞ ꯑꯗꯨ ꯊꯛꯈꯤ ꯁꯤꯕꯥꯅ ꯃꯌꯨꯝꯗ ꯆꯨꯔꯨꯞ ꯊꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯗꯦꯗꯤ ꯂꯥꯛꯈꯤ ꯃꯍꯥꯛꯀꯤ ꯗꯦꯗꯤꯅ ꯆꯨꯔꯨꯞ ꯊꯛꯄꯗꯨ ꯎꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯆꯨꯔꯨꯞ ꯃꯇꯦꯛ ꯑꯗꯨ ꯒꯝꯂꯥꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯆꯨꯔꯨꯞ ꯑꯗꯨ ꯎꯗꯨꯅ ꯀꯔꯤꯅꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕꯁꯤꯡ ꯆꯨꯔꯨꯞ ꯂꯣꯏ ꯊꯛꯄꯗꯨꯗ ꯑꯩꯁꯨ ꯃꯇꯧ ꯇꯝꯗꯨꯅ ꯊꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯃꯄꯥ ꯑꯗꯨ ꯋꯥ ꯀꯩꯁꯨ ꯍꯥꯏꯈꯤꯗꯦ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯑꯁꯤ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯇꯩ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ ꯃꯤꯒꯤ ꯃꯇꯧ ꯇꯝꯂꯒ ꯅꯪꯅ ꯆꯨꯔꯨꯞ ꯊꯛꯂꯤꯕ ꯑꯁꯤ ꯐꯠꯇꯕ ꯊꯕꯛꯅꯤ ꯑꯗꯨꯒ ꯆꯨꯔꯨꯞ ꯊꯛꯄ ꯑꯁꯤ ꯍꯩꯅꯈ꯭ꯔꯒꯗꯤ ꯃꯁꯤ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨꯅ ꯑꯇꯩ ꯊꯣꯏꯗꯣꯛꯄ ꯍꯥꯏꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯁꯤꯕꯥꯗꯤ ꯌꯥꯝ ꯊꯤꯅ ꯉꯥꯡꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅꯗꯤ ꯉꯥꯡꯕꯤꯔꯝꯗ꯭ꯔꯦ ꯁꯤꯟ ꯑꯃ ꯆꯦꯟꯖ ꯇꯧꯔꯛꯇꯨꯅ ꯁꯤꯕꯥ ꯑꯃꯁꯨꯡ ꯏꯟꯗꯨ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯎꯅꯔꯝꯃꯤ ꯁꯤꯕꯥꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩ ꯆꯨꯔꯨꯞ ꯊꯛꯄ ꯐꯥꯗꯨꯅ ꯑꯩ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏ ꯕꯕꯥꯗ ꯑꯃꯨꯛꯇ ꯑꯣꯏꯗꯕ ꯉꯥꯡꯈꯤꯗ꯭ꯔꯤ ꯉꯁꯤꯗꯤ ꯉꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯑꯣꯏꯗꯕꯁꯦ ꯌꯥꯝꯅ ꯉꯥꯡꯒꯗꯕ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯕ ꯃꯇꯝꯗ ꯏꯟꯗꯨꯅ ꯁꯤꯕꯥꯒꯤ ꯐꯨꯔꯤꯠ ꯀꯨꯗꯥꯝ ꯑꯗꯨ ꯂꯧꯊꯣꯛꯈꯤ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯑꯩꯉꯣꯟꯗ ꯀꯤꯁ ꯇꯧꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯕꯥꯅ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯏꯟꯗꯨꯅ ꯑꯩ ꯇꯝꯕꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯁꯤꯕꯥꯅ ꯀꯤꯁꯇꯣ ꯇꯧꯕ ꯃꯇꯝꯗ ꯈꯖꯥꯏꯗ ꯇꯧꯒꯦ ꯇꯧꯕꯗ ꯏꯟꯗꯨꯅ ꯆꯤꯟꯗ ꯇꯧ ꯍꯥꯏꯗꯨꯅ ꯀꯤꯁ ꯑꯗꯨ ꯐ꯭ꯔꯦꯟꯁ ꯀꯤꯁ ꯑꯣꯏꯅ ꯌꯥꯝꯅ ꯄꯦꯁꯅꯦꯠ ꯑꯣꯏꯅ ꯀꯤꯁ ꯇꯧꯅꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯏꯟꯗꯨꯅ ꯑꯃꯨꯛ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯁꯤꯕꯥꯁꯨ ꯍꯣꯏ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯁꯤꯕꯥ ꯑꯗꯨ ꯏꯟꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯒꯤ ꯂꯣꯟꯅ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯊꯤꯌꯦꯇꯔ ꯇꯝꯕ ꯂꯥꯛꯈꯤ ꯑꯗꯨꯒ ꯊꯤꯌꯦꯇꯔ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯏꯟꯗꯨꯅ ꯁꯤꯕꯥꯗ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯁꯤ ꯅꯪ ꯀꯅꯥ ꯀꯅꯥꯗꯒꯗꯤ ꯍꯥꯏꯈꯤꯕ ꯂꯩ ꯁꯤꯕꯥꯅ ꯑꯩ ꯀꯅꯥꯝꯇ ꯍꯥꯏꯗꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯏꯟꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯗꯦꯗꯤꯗ ꯈꯛꯇꯪ ꯍꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯏꯟꯗꯨꯅ ꯅꯪ ꯃꯤ ꯑꯇꯣꯞꯄꯗ ꯀꯩꯗꯧꯕꯒꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦꯒꯤ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯈꯪꯗ꯭ꯔꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯅꯪꯒꯤ ꯅꯄꯥꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥꯗ ꯍꯥꯏꯔꯝ ꯇꯥꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯕꯕꯥꯗ ꯃꯤ ꯑꯇꯣꯞꯄꯒꯤ ꯃꯆꯤꯟ ꯑꯃꯗꯒꯤ ꯇꯥꯍꯟꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯁꯤꯕꯥꯅ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯃꯥ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯟꯗꯨꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯉꯦ ꯅꯪꯅ ꯑꯩꯁꯦ ꯅꯪꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯅꯈꯣꯏꯒꯤ ꯅꯄꯥꯕꯨ ꯅꯪꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯕꯨ ꯅꯪꯅ ꯅꯪꯒꯤ ꯊꯋꯥꯏꯅꯤ ꯍꯥꯟꯅ ꯍꯥꯏꯔꯝꯂꯒ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯈꯣꯏ ꯕꯕꯥꯒ ꯑꯩꯒꯁꯤ ꯅꯨꯡꯁꯤꯕ ꯀꯅꯥꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯑꯩꯈꯣꯏꯅꯤ ꯃꯔꯛꯇ ꯀꯅꯥꯅꯣꯃ ꯈꯜꯂꯨ ꯍꯥꯏꯇꯥꯔꯗꯤ ꯀꯅꯥ ꯈꯟꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯁꯤꯕꯥꯁꯨ ꯏꯟꯗꯨꯅ ꯃꯗꯨꯃꯥꯏꯅ ꯍꯪꯖꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯪꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯏꯟꯗꯨꯅ ꯁꯤꯕꯥꯗ ꯇꯣꯡꯈꯠꯇꯨꯅ ꯅꯪ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯌꯥꯅꯕ ꯉꯥꯡꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ
ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯤꯕꯥꯅ ꯁꯦꯜꯐꯤ ꯂꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯦꯜꯐꯤ ꯂꯧꯔꯤꯗꯣ ꯍꯥꯏꯗꯨꯅ ꯏꯟꯗꯨꯅ ꯍꯪꯈꯤ꯫ ꯅꯪ ꯂꯩꯇꯕ ꯃꯇꯝꯗ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤ, ꯑꯗꯨꯅ ꯐꯣꯇꯣ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯅꯪ ꯂꯩꯇꯕ ꯃꯇꯝꯗ ꯑꯋꯥꯕ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯣꯊꯥꯒꯗꯣꯏꯅꯦ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯏꯟꯗꯨꯗ ꯍꯥꯏꯕ ꯃꯇꯝꯗ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯕꯥꯅ ꯌꯥꯗꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯃꯨꯛꯁꯨ ꯎꯅꯗꯣꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯁꯤꯕꯥꯅ ꯃꯌꯨꯝꯗ ꯏꯟꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯏꯟꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ, ꯑꯗꯨꯒ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ, ꯅꯪꯕꯨ ꯌꯥꯝ ꯆꯤꯟꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯄꯥꯅ ꯃꯆꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯈꯪꯗꯨꯅ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ, ꯁꯤꯕꯥ, ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯅꯨꯡꯁꯤꯅꯩ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯅꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯕ ꯍꯥꯏꯕꯁꯤꯒꯤ ꯆꯥꯡꯁꯤꯗꯤ ꯌꯥꯝꯅ ꯅꯦꯝꯃꯤ, ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯨꯡꯁꯤꯅꯔꯕ ꯃꯇꯨꯡꯗ ꯂꯩꯕ ꯑꯗꯨ ꯃꯔꯥꯏꯕꯛ ꯐꯕ ꯃꯤ ꯀꯧꯏ, ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯦꯖꯁꯦ ꯃꯗꯨꯒꯤ ꯁ꯭ꯇꯦꯖ ꯑꯗꯨꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯄꯥ ꯑꯗꯨꯅ ꯅꯨꯃꯤꯠ ꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯉꯒ ꯑꯩ ꯕꯤꯁ꯭ꯋꯥꯅꯥꯊꯀ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯟꯗꯨꯅ ꯁꯤꯕꯥꯗ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯏꯟꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯌꯨꯝꯗ ꯍꯧꯖꯤꯛ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯦ, ꯃꯈꯣꯏ ꯊꯕꯛ ꯂꯣꯏꯅ ꯆꯠꯊꯣꯛꯅꯈ꯭ꯔꯦ, ꯍꯜꯂꯛꯄꯗꯁꯨ ꯊꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯁꯤꯕꯥꯕꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯀꯧꯈꯤ꯫ ꯁꯤꯕꯥꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯏꯟꯗꯨꯅ ꯌꯥꯝꯅ ꯄꯦꯁꯟꯅꯦꯠ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯣꯡꯗꯨꯅ ꯁꯤꯕꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯄꯦꯁꯟꯅꯦꯠ ꯑꯣꯏꯈꯤ, ꯑꯃꯁꯨꯡ ꯃꯈꯣꯏ ꯀꯣꯏ ꯆꯠꯄ ꯃꯇꯝꯗꯁꯨ ꯌꯥꯝ ꯇꯣꯏꯅ ꯇꯣꯏꯅ ꯌꯥꯝꯅ ꯄꯦꯁꯟꯅꯦꯠ ꯑꯣꯏꯅꯈꯤ, ꯌꯥꯝꯅ ꯏꯟꯇꯤꯃꯦꯠ ꯑꯣꯏꯅꯈꯤ꯫ ꯅꯣꯡꯃꯗꯤ ꯏꯟꯗꯨꯅ ꯁꯤꯕꯥꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯑꯩꯁꯦ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ, ꯌꯨ.ꯑꯦꯁꯇ ꯑꯩꯕꯨ ꯂꯨꯍꯣꯡꯍꯜꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯤꯕꯥꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯀꯩꯒꯤ ꯂꯨꯍꯣꯡꯕ, ꯑꯩ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯔꯣꯏ, ꯂꯨꯍꯣꯡꯒꯗꯕ ꯕꯣꯔꯗꯨꯐꯥꯎꯗ ꯐꯨꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯟꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯨꯍꯣꯡꯉꯁꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯕꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯕꯥꯏꯛꯇꯒꯤ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯏꯟꯗꯨꯗ ꯁꯤꯕꯤꯒꯦ ꯇꯧꯕ ꯃꯇꯝꯗ ꯑꯩꯗꯤ ꯃꯁꯨꯃꯥꯏꯅ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ, ꯀꯔꯤꯅꯣ ꯑꯩꯗꯤ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯝꯃꯅꯤ, ꯅꯪꯅ ꯂꯨꯍꯣꯡꯉꯁꯦ ꯍꯥꯏꯕꯗꯨꯗ ꯇꯧꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯟꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯂꯨꯍꯣꯡꯕ ꯍꯥꯏꯁꯦ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛꯀꯤ ꯃꯃꯥꯡꯗ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯂꯨꯍꯣꯡꯕꯗꯨꯅ ꯑꯩꯅ ꯄꯥꯝꯃꯤꯕꯁꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯕꯥꯅ ꯀꯌꯥꯝ ꯉꯥꯏꯈꯣ ꯍꯥꯏꯔꯤꯕꯅꯣ, ꯑꯩ ꯋꯥꯔꯦ, ꯅꯪꯒ ꯀꯥꯏꯅꯅꯤ ꯈꯟꯕꯗ ꯑꯩ ꯁꯣꯔ ꯐꯨꯡꯒꯠꯇꯨꯅ ꯁꯤꯒꯦ ꯇꯧꯔꯦ꯫ ꯃꯗꯨꯗ ꯏꯟꯗꯨꯅ ꯀꯔꯤꯝꯇ ꯈꯟꯒꯅꯨ, ꯑꯩ ꯑꯩꯈꯣꯏ ꯕꯕꯥꯒ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏ ꯕꯕꯥꯗ ꯂꯨꯍꯣꯡꯅꯕ ꯊꯦꯝꯕꯁꯦ ꯑꯔꯨꯕ ꯊꯕꯛꯇꯤ ꯑꯣꯏꯒꯅꯤ, ꯑꯗꯨꯕꯨ ꯑꯩ ꯉꯝꯅꯕꯗꯤ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯤꯕꯥꯅ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯃꯅꯤꯡꯗ ꯏꯟꯗꯨꯕꯨ ꯍꯥꯞꯇꯨꯅ ꯑꯔꯣꯟꯕ ꯂꯝꯕꯤꯗ ꯄꯨꯁꯟꯅꯕ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ꯫ ꯏꯟꯗꯨꯅ ꯆꯪꯉꯝꯗꯥꯏꯗ ꯑꯩ ꯑꯩꯈꯣꯏ ꯕꯕꯥꯒ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ, ꯑꯩꯅ ꯍꯥꯏꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯀꯅꯨ, ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯐꯣꯟ ꯐꯥꯎ ꯇꯧꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯔꯝꯂꯒ ꯏꯟꯗꯨ ꯑꯗꯨ ꯑꯔꯣꯟꯕ ꯂꯝꯕꯤꯗ ꯌꯨꯝꯗ ꯆꯪꯉꯛꯈꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯗ ꯆꯪꯉꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯀꯥꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯁꯤꯕꯥꯅ ꯊꯤꯜꯂꯛꯄ ꯑꯗꯨ ꯎꯈꯤꯔꯝꯃꯤ꯫ ꯗꯦꯗꯤ ꯑꯃꯁꯨꯡ ꯂꯛꯁꯃꯟ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯒꯤ ꯊꯤꯌꯦꯇꯔ ꯑꯗꯨꯗ ꯌꯨ ꯊꯛꯇꯨꯅ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯂꯛꯁꯃꯟꯕꯨ ꯃꯄꯥꯅ ꯂꯨꯍꯣꯡꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯅ ꯂꯛꯁꯃꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯤꯕꯥ ꯑꯗꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯝꯗꯨꯅꯣ, ꯀꯔꯝ ꯇꯧꯗꯨꯅꯣ ꯈꯟꯕꯗ ꯃꯍꯥꯛ ꯐꯝꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ, ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯄꯥꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯉꯁꯤ ꯏꯟꯗꯨ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥꯒ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯏꯟꯗꯨ ꯑꯗꯨ ꯃꯄꯥꯅ ꯀꯔꯤ ꯍꯥꯏꯕꯤꯗꯨꯅꯣ ꯈꯪꯗꯦ, ꯕꯕꯥꯅ ꯉꯥꯏꯍꯥꯛꯇ ꯆꯠꯄꯤꯗꯨꯅ ꯏꯟꯗꯨꯅ ꯉꯥꯡꯕ ꯁꯛꯏꯕ ꯃꯌꯥꯝꯗꯨ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯄꯥꯗꯨꯅ ꯀꯩꯗꯧꯕꯒꯤ ꯕꯤꯁ꯭ꯋꯥꯅꯥꯊꯅ ꯌꯥꯔꯣꯏꯗꯣꯏꯅꯣꯅꯦ, ꯃꯗꯨ ꯐꯥꯔ ꯂꯧꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯤꯕꯥꯅ ꯕꯕꯥ ꯃꯥ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯍꯥꯏꯕꯅꯤ, ꯃꯍꯥꯛꯀꯤ ꯋꯥꯔꯤꯗꯣ ꯑꯗꯨ ꯑꯝꯇꯪ ꯇꯥꯕꯤꯔꯨꯕꯁꯨ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨ ꯁꯤꯕꯥꯅ ꯕꯤꯁ꯭ꯋꯥꯅꯥꯊꯀꯤ ꯃꯌꯨꯝꯗ ꯊꯥꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯤꯕꯥꯅ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯏꯟꯗꯨꯗ ꯐꯣꯟ ꯇꯧꯏ, ꯑꯗꯨꯕꯨ ꯐꯣꯟ ꯆꯠꯈꯤꯗꯦ꯫ ꯃꯄꯥꯗ ꯐꯣꯟ ꯇꯧꯕꯁꯨ ꯐꯣꯟ ꯆꯠꯇꯦ꯫ ꯑꯗꯨꯒ ꯂꯛꯁꯃꯟꯅ ꯐꯣꯟ ꯇꯧꯕ ꯃꯇꯝꯗꯗꯤ ꯅꯪꯅ ꯃꯍꯥꯛꯀ ꯎꯅꯔꯨꯆꯣ, ꯍꯥꯏꯕꯗꯤ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯐꯣꯟ ꯇꯧꯔꯛꯑꯝꯕꯗꯨꯗꯒꯤ ꯆꯠꯈꯤꯕꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯐꯣꯟ ꯁꯨꯝ ꯇꯧꯕꯗꯨꯅ ꯐꯪꯉꯛꯇꯕꯗꯒꯤ
ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯐꯣꯟ ꯆꯠꯂꯝꯃꯤ꯫ ꯃꯄꯥꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯩ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤ ꯁꯤꯕꯥ ꯄꯟꯊꯕ ꯇꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯄꯥꯒꯤ ꯑꯅꯥꯕꯗꯨ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯗꯣꯛꯇꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗ ꯁꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯗꯨꯗ ꯃꯄꯥꯅ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯊꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯏꯟꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯩ ꯉꯔꯥꯡ ꯆꯠꯄ ꯃꯇꯝꯗ ꯑꯩ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯕꯕꯥꯅ ꯉꯔꯥꯡ ꯃꯐꯝ ꯑꯗꯨ ꯆꯠꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯈꯨꯝꯈꯤ ꯑꯗꯨꯒ ꯑꯩ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯒꯗꯧꯒꯦ ꯕꯤꯁ꯭ꯋꯅꯥꯊꯀ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯃꯄꯥꯗꯨꯅ ꯊꯦꯝꯂꯝꯃꯤ ꯑꯗꯨꯒ ꯂꯧꯕꯨꯛꯇ ꯄꯩꯁꯥ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯁꯤꯕꯥꯕꯨ ꯃꯄꯥꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗꯒꯤ ꯊꯥꯈꯤ꯫ ꯁꯤꯕꯥꯅ ꯄꯩꯁꯥ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯅꯪꯒꯤ ꯄꯩꯁꯥꯁꯦ ꯂꯧꯕ ꯂꯥꯛꯏꯁꯦ ꯊꯦꯡꯗꯤ ꯊꯦꯡꯉꯕꯅꯤꯅꯦ ꯁꯦ ꯍꯥꯏꯗꯨꯅ ꯄꯤꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯁꯤꯕꯥꯗ ꯐꯣꯟ ꯑꯃ ꯂꯥꯛꯈꯤ꯫ ꯁꯤꯕꯥ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯨꯕ ꯃꯇꯝꯗ ꯃꯀꯣꯛꯇ ꯕ꯭ꯔꯖ ꯀꯌꯥ ꯇꯥꯕꯒ ꯆꯞ ꯃꯥꯟꯅꯗꯨꯅ ꯐꯣꯟ ꯑꯗꯨꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯃꯍꯥꯛ ꯕꯤꯁ꯭ꯋꯅꯥꯊꯀꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤ꯫ ꯕꯤꯁ꯭ꯋꯅꯥꯊꯀꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯏꯟꯗꯨ ꯑꯗꯨ ꯂꯨꯍꯣꯡꯒꯗꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯍꯣꯡꯒꯗꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯣꯠ ꯆꯩꯁꯤꯡ ꯂꯪꯈꯥꯏꯗꯨꯅ ꯏꯟꯗꯨꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯏꯟꯗꯨꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯂꯨꯍꯣꯡꯗꯣꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯏꯟꯗꯨꯅꯗꯤ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯗ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯀꯤꯗꯅ ꯍꯣꯡꯂꯤꯕꯅꯤ ꯑꯩ ꯁꯤꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪ ꯁꯤꯕꯅꯤ ꯑꯩꯅ ꯄꯥꯝꯃꯨꯔꯤꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯏꯟꯗꯨꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯑꯃꯁꯨꯡ ꯃꯄꯥꯒꯤ ꯃꯤꯁꯤꯡ ꯆꯪꯉꯛꯇꯨꯅ ꯁꯤꯕꯥꯕꯨ ꯌꯥꯝ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯆꯦꯡ ꯇꯛꯐꯝ ꯃꯤꯜ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯋꯥꯟꯊꯗ꯭ꯔꯤ ꯐꯥꯎꯕ ꯐꯨꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯔ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯐꯨꯕꯤꯗꯨꯅ ꯑꯃꯨꯛ ꯋꯥꯟꯊꯍꯟꯈꯤ꯫ ꯍꯟꯖꯟ ꯍꯟꯖꯟꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯕꯥ ꯑꯗꯨ ꯇꯤꯡꯈꯪ ꯄꯥꯜꯂꯕ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥ ꯑꯁꯥꯡꯕ ꯑꯃꯅꯁꯨ ꯌꯥꯟꯊꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯍꯟꯈꯤ꯫ ꯁꯤꯕꯥ ꯍꯧꯒꯠꯄ ꯉꯝꯗꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ꯫ ꯁꯤꯕꯥꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯨꯗꯨꯗꯤ ꯂꯨꯍꯣꯡꯕ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯑꯃꯅ ꯏꯟꯗꯨꯗꯤ ꯌꯨ.ꯑꯦꯁꯇ ꯂꯨꯍꯣꯡꯗꯨꯅ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯦꯌꯥꯔꯄꯣꯔꯠꯇ ꯊꯤꯟꯕ ꯆꯠꯈꯤ ꯑꯗꯨꯒ ꯏꯟꯗꯨꯗꯤ ꯑꯃꯦꯔꯤꯀꯥꯕꯨ ꯌꯧꯔꯝꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯕꯥ ꯃꯊ꯭ꯋꯥꯏ ꯆꯥꯛꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯁꯤꯟ ꯑꯃ ꯆꯦꯟꯖ ꯇꯧꯗꯨꯅ ꯀꯣꯊꯥꯔꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯈꯨꯡꯒꯪ ꯑꯗꯨꯗ ꯁꯍꯔꯗꯒꯤ ꯍꯜꯂꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯔꯜ ꯂꯩꯇꯅ ꯒꯣꯞ ꯁꯣꯞ ꯌꯥꯝ ꯇꯧꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯂꯛꯁꯃꯟꯒ ꯐꯝꯃꯤꯟꯅꯗꯨꯅ ꯂꯛꯁꯃꯟꯗ ꯊꯣꯛ ꯊꯥꯛ ꯋꯥꯊꯤ ꯋꯥꯔꯦꯡ ꯃꯥꯡꯖꯤꯟꯗꯨꯅ ꯃꯍꯥꯛꯁꯦ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯃꯤ ꯁꯥꯗꯨꯅ ꯆꯥꯗꯒꯤ ꯁꯃꯣꯁꯥꯗꯒꯤ ꯑꯣꯔꯗꯔ ꯇꯧꯍꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯗꯦꯗꯤ ꯂꯥꯛꯇꯨꯅ ꯀꯣꯊꯥꯔꯤꯗ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯁꯤꯕꯥ ꯑꯁꯤꯕꯨ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯄꯨꯅꯕ ꯑꯝꯇ ꯍꯣꯠꯅꯧꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯀꯣꯊꯥꯔꯤꯗꯨꯅꯁꯨ ꯒꯣꯞ ꯁꯣꯞ ꯇꯧꯔꯒ ꯃꯥꯕꯨ ꯀꯩꯗꯧꯋꯦꯒꯦ ꯑꯩꯅ ꯄꯨꯔ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯛꯁꯃꯟ ꯑꯗꯨꯁꯨ ꯀꯣꯊꯥꯔꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯂꯛꯁꯃꯟ ꯑꯗꯨ ꯆꯠꯂꯁꯤ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯈꯟꯖꯈꯤ꯫ ꯃꯈꯣꯏ ꯈꯨꯡꯒꯪ ꯑꯗꯨꯗ ꯅꯨꯄꯤ ꯀꯌꯥ ꯖꯒꯣꯏ ꯁꯥꯗꯨꯅ ꯆꯤꯇ꯭ꯔꯍꯥꯔ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯀꯣꯊꯥꯔꯤꯅ ꯃꯐꯝ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯀꯥꯔꯟ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯤꯕꯥꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯀꯣꯊꯥꯔꯤꯕꯨ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯁꯤꯕꯥꯅ ꯐꯨꯔꯤꯠ ꯂꯧꯊꯣꯛꯇꯨꯅ ꯗꯥꯟꯁ ꯇꯧꯔꯛꯈꯤ꯫ ꯁꯤꯕꯥꯅ ꯐꯨꯔꯤꯠ ꯂꯧꯊꯣꯛꯇꯨꯅ ꯗꯥꯟꯁ ꯇꯧꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯏꯟꯗꯨꯅ ꯌꯨ.ꯑꯦꯁꯇꯒꯤ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯄ ꯇꯥꯏꯃꯤꯡ ꯇꯥꯔꯝꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯕꯥꯅ ꯗꯥꯟꯁ ꯇꯧꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯌꯦꯡꯖꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯤꯕꯥꯅ ꯏꯟꯗꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯑꯦ ꯈꯪꯉꯛꯄꯗꯒꯤ ꯃꯍꯥꯛꯅ ꯕꯤꯁ꯭ꯋꯅꯥꯊꯀꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯒꯥꯔꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯏꯟꯗꯨꯕꯨ ꯀꯧꯈꯤ ꯍꯧꯅ ꯍꯧꯅ ꯀꯧꯈꯤ꯫ ꯁꯤꯕꯥꯅ ꯏꯟꯗꯨ ꯊꯣꯛꯂꯛꯂꯣ ꯏꯟꯗꯨ ꯅꯪꯒꯤ ꯁꯤꯕꯥ ꯂꯥꯛꯂꯦ ꯆꯍꯤ 3ꯅꯤ ꯑꯩꯅ ꯋꯥꯅ ꯈꯥꯡꯂꯛꯂꯤꯕꯁꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯨ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥꯅ ꯊꯣꯛꯂꯛꯇꯨꯅ ꯁꯤꯕꯥꯕꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯝꯃꯤ꯫ ꯏꯟꯗꯨꯁꯨ ꯁꯤꯕꯥꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯧꯒꯠꯂꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎꯗꯒꯤ ꯁꯤꯕꯥꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯄꯥꯗꯨꯅ ꯊꯣꯛꯂꯛꯂꯒ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯌꯨꯝꯁꯤ ꯃꯃꯥꯡꯗ ꯂꯥꯛꯑꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯁꯤꯕꯥꯅ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯀꯟꯅ ꯊꯥꯔꯛꯄ ꯃꯇꯝꯗ
Biswana Laka mi the Takini Habigi Matagum Pakani Jeremy Ividi Luhonduna Lereba Masadugi Punsiadu Malani Kambada Mahak Pakasakivani Mapana Kayuna Nangai the Wahadan Haraki Sivana Nangna Aiga Maganus Nushine have a second up with the Nangna Mahapu Luhonduna Mapama Sidagi Hadokivanatra Hadan Haraki Aduga Karim the Kansa the Wimo the Nangai the Kayino Hadana Sivana Haraki Mahakse Aigi Induni Aduga Punsi Supa Aigi Dumwagani Indu Tolaklo Hadana Sivana Quella Loki Tolalo Nangina Pa Musum Kongangi missing Sida Nanga Bukianu si have no Habidu Haidu Lao Hadana Sivana Quella Loki Visunatki missing Apomaduda Sibabu Tantoketo Womatamda Sivana Nanga Karinta Yandability Karigumba Nanga on a Solota Dina Koibo Yatkani Hadana Haiki Maduda Mapomudule missing the Su Kidana to Minaraki Bisona Nangi Siki Heliba Habadura Haba Matamda Sivana Kihan Banate Karigumba Matang Sara Agadi Mi Harpa Yawani Hadanaraki Indudi Mayana Toriba Modu to Minatazaki Aduga Indugi Fonda Mark in the Pama Heski for Laki Sivana Indu Tolok Tribova Mapamudagi Satloy Hadana Pamudra Pamda like Humatobu Uba Matamda Biswana Police phone of the police Koki Police coming at Aminga Duda I quite Nusinabagi Kudama say Yengu Masira Leriba I give bikes in the Kudami Haduna Suhaiki Maduda Mapa Dusu Sauna Mai Hoki Police Laktuna Mapamadudagi Sibabu Puduna Saki Aduga Sibana Torumba bike adu Mapaduna Nangi Sinabi Kudam Haitaragadi Masigi bike Simai Tadokani Haduna Mahaki meet Hazanduna Mahaki Alexandra Adu Mai Tadoki Police station the Sibadu Yasa Aduna Totpia Tola Matunda Tianga Matunda Mahaki Mapa de Dilaki Aduga Dedina Karino Torisipo Haduna Hapumatamda Aina Hagidai Mahakse Karigumba Ai Kutsan Taragadi Lata Isaru and Ai Nangula Hopana Winga Gimni Lamanda Buda Ai Mabu Hugimni Haduna Haki Aduga Yuma Duda Amuhana Konta Halakanu Salapado Haduna Mafama Dudagi Dedina Sibabu Pudunasaki Yumio Pomatam the D Masana Pagi Modu Yembangam the Duna Papana Hidak Tabi it over the Masana Pado Salman Kiduna Hidak Tagi have a Vogakidi Mapa Dunasoki the Pumduna Masana Patumba to Sangami Adubu Nongala Pomatam the D Masana Padu Mapama to the Ledam D Siba Indugi Kada to Minachangduna Induga Warisana Honorami Sibana Indubu Punsinduna Sibagi Tamu the Lake Wakudima Induda Pongdami Sahi home paraglably, Nanga without to Sakribase Masigi China say I get Tamuidane Pumduna later Ipase Quirabani Aina Kankima to the Nang no Marato Madihalakini Hava Aina Masi can after the Hibangam Kidi Adubu Nang Butang Isaacivani Aima Pomasida Yam no Wana Kanki Aduga Nangsu I get a Mata Waram when you have a say Kangi Nang Bunisang Matamda I milu the Gipirangati I king it Aribase Adubu a year Wabase in a Canada so high valete I cupkey Nagyokan color cupkey Kanom to the Hayudra Nangsi Quidam Matunda Kungang Silakivani I get a Wabasebu Canada Seattle Haribano Haduna into the cup captain Haki Adubu Indu the Machinda Mokonde Mokuti Lupunsina Sivana Tamki Nana Masigi Marie say Tunko and Satna never honor the Vida Mutokuna Tamam Nagani Kandana Tovo Itagadi Aibunang Kotanta Lisakino Haduna Sivana Saurga Indugi Punsilipa Singu Tadokuna Mapon de Pugeto Matamda Sivada into the Kopana Tazali Aduka Sivada into the Haraki Into the Haraki Hoichumi Nangaganu Shinaki Manglanka Sakaki Adubu Manglanka do Mopono Pati Uitedana Nanga Genu Sinamba Habado Objecti Vani Tunatre Aiki Harao Matamda Nangsu Harao Gatabani Aduna Nanga Asembunu Shibado Gatabani Karigunan Angao with a motoripse Haduna into the Sivara Kanachiramki Masi Smasum Tole Tai Nanga Koi Yum say is that Oi Mangale Haduna Sivada into Nayam Kanacherami Aduga Masida Nanga Agi Pusibusu Mangan Duribani Haduna into the Haki Nanga Ibo Sumna Nushiram Lagadi Adumana Togodavanati Haduna Induna Sivada Chaibirami Sivana Nanga Gai Save Mayam Singado Nana Paki to Natori Venatra
ꯌꯥꯔꯦ ꯏꯕꯥꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯁꯤꯕꯥꯅ ꯂꯝꯕꯤꯗ ꯁꯣꯔꯣ ꯆꯤꯡꯉꯛꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯅ ꯊꯤꯡꯉꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥ ꯑꯗꯨꯕꯨ ꯏꯟꯊꯣꯛꯈꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯤꯕꯥꯒꯤ ꯃꯄꯥ ꯗꯦꯗꯤꯁꯄꯨ ꯂꯥꯛꯇꯨꯅ ꯁꯤꯕꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯈꯤ ꯑꯗꯨꯒ ꯗꯦꯗꯤꯅ ꯕꯤꯁ꯭ꯋꯥꯅꯥꯊꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯁꯨꯝꯅ ꯇꯧꯍꯜꯂꯔꯣꯏ ꯃꯇꯨꯡꯗ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯇꯧꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯒꯦꯔꯦꯟꯇꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯕꯤꯁ꯭ꯋꯥꯅꯥꯊꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯗꯦꯗꯤꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯕꯤꯁ꯭ꯋꯥꯅꯥꯊꯇ ꯉꯥꯛꯄꯤꯅꯕ ꯍꯥꯏꯈꯤ ꯁꯤꯕꯥꯕꯨ ꯃꯄꯥꯅ ꯒꯥꯔꯤꯗꯨꯗ ꯇꯣꯡꯍꯜꯂꯒ ꯂꯛꯁꯃꯟꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯃꯗ ꯂꯥꯛꯈꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯈꯥꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯨꯝꯊꯔꯛꯈꯤ ꯃꯄꯥꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯁꯤꯕꯥꯗ ꯍꯪꯕ ꯃꯇꯝꯗ ꯕꯕꯥ ꯑꯩ ꯏꯟꯗꯨꯒ ꯂꯥꯞꯊꯣꯛꯅꯔꯨꯔꯕꯁꯦ ꯀꯨꯏꯔꯕꯅꯤ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯁꯥꯟꯇꯤ ꯐꯪꯗ꯭ꯔꯦ ꯑꯩ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯥꯏꯈꯤ ꯃꯥꯕꯨꯇꯅꯤ ꯑꯩꯅ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯛꯈꯤꯕꯁꯦ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯒꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯀꯃꯥꯏꯅ ꯍꯤꯡꯉꯨ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯪꯈꯤ ꯃꯄꯥꯗꯨꯅ ꯑꯩ ꯌꯥꯔꯦ ꯃꯍꯥꯛꯁꯦ ꯍꯧꯖꯤꯛꯁꯦ ꯂꯨꯍꯣꯡꯉꯕꯅꯤ ꯃꯤ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯂꯨꯍꯣꯡꯕꯗꯨ ꯅꯝꯐꯨ ꯁꯥꯐꯨꯗ ꯍꯣꯡꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯄꯥꯅ ꯅꯝꯐꯨ ꯁꯥꯐꯨ ꯑꯣꯏꯒꯦꯔꯥ ꯌꯥꯔꯒ ꯍꯣꯡꯒꯦꯔꯥ ꯂꯨꯍꯣꯡꯕ ꯑꯁꯤ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯍꯥꯛꯁꯦ ꯂꯨꯍꯣꯡꯂꯕꯅꯤ ꯑꯗꯨꯅ ꯅꯪ ꯃꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯈꯤꯕ ꯑꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯩ ꯃꯍꯥꯛꯄꯨ ꯁꯤꯔꯐꯥꯎꯕ ꯀꯥꯎꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪꯅꯤ ꯊꯣꯛꯏꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯗꯤꯅꯦ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤꯁꯦ ꯆꯦꯟꯖ ꯇꯧꯅꯔꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯁꯤꯕ ꯍꯥꯏꯔꯒ ꯂꯨꯍꯣꯡꯂꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯄꯨꯟꯁꯤꯁꯦ ꯃꯥꯡꯍꯟꯅꯕ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯅꯪꯁꯦ ꯎꯕ ꯐꯥꯎꯕ ꯍꯪꯒꯣꯏꯔꯕꯅꯤ ꯑꯗꯨꯒ ꯀꯩꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯃꯈꯣꯏ ꯌꯨꯝꯗ ꯍꯟꯖꯟ ꯍꯟꯖꯟꯅ ꯆꯠꯂꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯉꯥꯡꯂꯤꯁꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯄꯥ ꯑꯗꯨꯗ ꯁꯤꯕꯥꯅ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯁꯦ ꯆꯍꯤ ꯑꯍꯨꯝꯁꯤꯗ ꯅꯣꯡꯃ ꯐꯥꯎꯕ ꯑꯩ ꯃꯍꯥꯛꯄꯨ ꯀꯥꯎꯕ ꯂꯩꯈꯤꯗꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯦ ꯑꯁꯦꯡꯕ ꯑꯣꯏꯈꯤꯕꯅꯅꯤ ꯃꯍꯥꯛꯅ ꯁꯤꯗꯩꯗ ꯂꯥꯛꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯅ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯆꯌꯦꯠꯇꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯍꯟꯖꯟ ꯍꯟꯖꯟ ꯆꯒꯠ ꯌꯥꯝ ꯉꯥꯡꯒꯅꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯈꯣꯏ ꯃꯌꯨꯝꯗꯨꯗ ꯑꯃꯨꯛꯀ ꯆꯠꯂꯝꯃꯕ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯔꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯀꯔꯤꯕ ꯗꯦꯗꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯀꯤꯍꯜꯂꯤꯕ ꯍꯥꯏꯕꯗꯨꯔꯥ ꯈꯟꯅꯤꯡꯕ ꯈꯜꯂꯨ ꯌꯥꯔꯦ ꯃꯗꯨꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯆꯩꯔꯝꯈꯤ ꯑꯩ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯀꯅꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯁꯦ ꯃꯍꯥꯛ ꯀꯤꯗꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯩ ꯋꯥꯅꯤ ꯃꯁꯤ ꯑꯩꯅ ꯂꯩꯀꯥꯏ ꯄꯨꯝꯕꯗ ꯂꯣꯏꯅ ꯈꯪꯍꯟꯒꯅꯤ ꯑꯩ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯅꯈꯣꯏ ꯃꯌꯥꯝꯗ ꯂꯣꯏꯅ ꯄ꯭ꯔꯨꯞ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯄꯥꯗꯨꯅ ꯃꯉꯣꯟꯗ ꯈꯣꯄꯥꯛꯅ ꯊꯥꯗꯨꯅ ꯉꯥꯎꯕ ꯅꯪꯕꯨ ꯅꯪꯁꯦ ꯅꯨꯡꯁꯤꯕꯅ ꯉꯥꯎꯕ ꯑꯗꯨ ꯑꯣꯏꯔꯕꯅꯤ ꯑꯩꯅꯅꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯁꯞꯄꯣꯔꯠ ꯇꯧꯔꯤꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯥꯟꯕꯅꯤ ꯅꯪ ꯆꯣꯞꯄꯗ ꯑꯩꯁꯨ ꯌꯥꯎꯗꯣꯔꯕꯅꯤ ꯑꯗꯨꯗꯨꯅ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯈꯨꯡꯒꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯆꯠꯂꯣꯏ ꯆꯠꯇꯥꯔꯒꯗꯤ ꯏꯟꯗꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯅꯪ ꯀꯃꯥꯏꯅ ꯆꯠꯇꯕꯒꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯣꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯁꯣ ꯂꯣꯟꯖꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯝꯈꯤ ꯃꯄꯥꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯛꯁꯃꯟꯅ ꯃꯄꯥꯗꯨꯗ ꯏꯟꯗꯨꯗꯨꯅ ꯅꯨꯡꯁꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯇꯣꯞꯄꯗ ꯂꯨꯍꯣꯡꯂꯤꯕꯅꯣ ꯅꯨꯡꯁꯤꯕ ꯑꯣꯏꯇꯥꯔꯗꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯇꯨꯡꯇꯝꯅ ꯆꯠꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯛꯁꯃꯟꯅ ꯃꯄꯥꯗꯨꯗ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯏꯟꯗꯨꯅ ꯁꯤꯕꯥꯁꯦ ꯅꯨꯡꯁꯤꯁꯦ ꯀꯅꯥꯅ ꯍꯥꯏ ꯁꯤꯕꯥꯁꯦ ꯏꯟꯗꯨꯅ ꯅꯨꯡꯁꯤꯕ ꯂꯩꯈꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯛꯁꯃꯟ ꯄꯨꯡꯉ ꯉꯛꯈꯤ ꯑꯗꯨꯒ ꯗꯦꯗꯤꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯅꯪꯅ ꯈꯜꯂꯤꯁꯦ ꯃꯉꯣꯟꯗ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯄꯥꯈꯤꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤꯅꯦꯁꯦ ꯅꯪ ꯈꯟꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕ ꯑꯁꯦ ꯂꯩꯈꯤꯕ ꯅꯠꯇꯦ ꯏꯟꯗꯨꯅ ꯁꯤꯕꯥ ꯅꯨꯡꯁꯤꯈꯤꯗꯦ ꯏꯟꯗꯨꯅ ꯁꯤꯕꯥꯒꯤ ꯍꯛꯆꯥꯡ ꯈꯛꯇꯅꯤ ꯄꯥꯝꯈꯤꯕꯁꯦ ꯏꯟꯗꯨꯒꯤ ꯍꯛꯆꯥꯡꯒꯤ ꯑꯔꯥꯡ ꯈꯧꯔꯥꯡꯕ ꯑꯗꯨꯕꯨ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯤꯕꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯈꯤꯕꯅꯤ ꯀꯔꯤꯅꯣ ꯗꯦꯗꯤ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯍꯥꯏꯅ ꯂꯛꯁꯃꯟꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯗꯦꯗꯤꯅ ꯍꯥꯏꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯤꯕꯥꯅ ꯕꯤꯁ꯭ꯋꯥꯅꯥꯊꯀ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯍꯥꯏꯐꯦꯠ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯆꯠꯂꯨꯁꯨ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗꯗꯤ ꯄꯨꯝꯅꯃꯛ ꯇꯥꯏꯌꯣꯟꯅꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯤꯁ꯭ꯋꯥꯅꯥꯊꯅ ꯁꯤꯕꯥ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯏꯟꯗꯨꯅ ꯃꯉꯣꯟꯗ ꯇꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯩ ꯍꯧꯗꯨꯅ ꯁꯥꯎꯔꯝꯕꯅꯤ ꯑꯗꯨꯕꯨ ꯏꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯄꯥꯗ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖꯇ ꯇꯝꯃꯤꯟꯅꯔꯛꯄ ꯌꯨ.ꯑꯦꯁꯇ ꯂꯩꯕ ꯌꯨ.ꯑꯦꯁꯇ ꯁꯦꯇꯜ ꯇꯧꯕ ꯃꯍꯦꯁꯀ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯁ꯭ꯋꯥꯅꯥꯊꯁꯨ ꯉꯛꯈꯤ ꯑꯩꯁꯨ ꯉꯛꯈꯤ ꯑꯗꯨꯒ ꯕꯤꯁ꯭ꯋꯥꯅꯥꯊꯅ ꯃꯆꯥꯅꯨꯄꯤꯗꯨ ꯃꯍꯦꯁꯀ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯈꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯊꯣꯔꯛꯂꯤꯕ ꯑꯁꯤꯒ
ꯌꯥꯝꯅ ꯈꯦꯠꯅꯕ ꯑꯗꯨ ꯑꯩ ꯂꯝꯕꯤꯗ ꯈꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯂꯝꯕꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯛꯁꯃꯟꯗ ꯍꯥꯏꯈꯤ꯫ ꯏꯟꯗꯨꯅ ꯁꯤꯕꯥꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯒꯤ ꯈꯨꯗꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯕꯥꯅ ꯃꯪꯒꯜꯁꯨꯇ꯭ꯔ ꯂꯧꯕ ꯆꯠꯂꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯁꯤꯕꯥꯒꯤ ꯐꯣꯟꯗ ꯃꯍꯥꯛꯀꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯛꯊꯠꯈꯤꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯏꯟꯗꯨꯅ ꯀꯞꯁꯟꯅ ꯂꯥꯎꯁꯟꯅꯔꯒ ꯁꯤꯕꯥꯕꯨ ꯐꯨꯍꯟꯈꯤꯕꯅꯤ꯫ ꯁꯤꯕꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯂꯩꯍꯜꯂꯒ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯗ ꯌꯦꯠꯇꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯐꯨꯍꯟꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯆꯨꯝꯕ ꯑꯝꯇ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯉꯥꯡꯊꯣꯛ ꯁꯛꯇꯣꯛꯂꯤꯕ ꯑꯁꯦꯡꯅ ꯍꯥꯏꯔꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯜꯂꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯁꯦ ꯁꯤꯕꯥꯅ ꯇꯥꯔꯒꯗꯤ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯄꯥꯈꯠꯈꯤ꯫ ꯑꯗꯨꯗꯨꯅ ꯁꯤꯕꯥꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯈꯪꯈꯤ꯫ ꯑꯗꯨꯅ ꯑꯩ ꯋꯥꯐꯝ ꯑꯁꯤ ꯁꯤꯕꯥꯗ ꯇꯝꯊꯣꯛꯇꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯂꯛꯁꯃꯟꯅ ꯋꯥ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯦꯛꯇ ꯍꯨꯟꯇꯣꯛꯄ ꯌꯥꯕ꯭ꯔꯅꯦ? ꯏꯟꯗꯨꯒ ꯗꯥꯏꯔꯦꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯉꯥꯎꯕ, ꯑꯩ ꯏꯟꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯠꯂꯤ꯫ ꯏꯟꯗꯨꯅ ꯑꯩ ꯎꯕ ꯃꯇꯝꯗ ꯄꯠꯊꯁꯟꯅꯗꯅ ꯀꯤꯁꯟꯅꯗꯅ ꯀꯞꯁꯟꯅ ꯂꯥꯎꯁꯟꯅꯗꯨꯅ ꯇꯧꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯅꯪꯒꯤ ꯊꯣꯛ ꯊꯥꯛ ꯑꯗꯨ ꯇꯧꯔꯅꯨ, ꯅꯪ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯑꯩ ꯂꯣꯏ ꯇꯥꯈꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯎꯕ ꯐꯪꯈꯤ꯫ ꯑꯗꯨꯒ ꯑꯩꯒ ꯃꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯆꯨꯝꯅꯗꯒꯤ ꯀꯣꯏꯕ ꯂꯥꯡꯕ ꯈꯛꯇꯅꯤ, ꯑꯩ ꯂꯨꯍꯣꯡꯕꯒꯤꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯗꯦꯗꯤꯅ ꯏꯟꯗꯨꯗ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯅꯁꯥ ꯅꯊꯟꯗ ꯃꯤꯅꯝꯖꯕ ꯅꯠꯇꯅ ꯏꯃꯨꯡ ꯃꯅꯨꯡ ꯀꯌꯥꯁꯨ ꯃꯤꯅꯝꯃꯤꯕꯅꯤ, ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯤꯅꯝꯃꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯟꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯌꯥꯔꯕ꯭ꯔꯥ, ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯕ ꯃꯤꯅꯤ ꯍꯥꯏꯔꯕꯗꯤ ꯌꯥꯔꯦ ꯇꯣꯛꯑꯣ, ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯩꯗꯤ ꯃꯥꯒ ꯆꯨꯝꯅꯖꯒꯤ ꯂꯣꯏꯅꯈꯤꯕ ꯈꯛꯇꯅꯤ, ꯃꯥꯅ ꯁꯦꯔꯤꯌꯁ ꯑꯣꯏꯖꯈꯤꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯥꯕꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ? ꯃꯥꯅ ꯅꯨꯡꯁꯤꯖꯈꯤꯕꯗꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯗꯦꯗꯤꯅ ꯃꯍꯥꯛꯁꯦ ꯃꯪꯂꯥꯟꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯅꯍꯥꯛꯇꯕꯨ ꯅꯨꯡꯁꯤꯕꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯦ꯫ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯥꯖꯗꯨꯅ ꯂꯩꯈꯤ꯫ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ, ꯑꯩ ꯀꯔꯤꯝ ꯈꯟꯕꯤꯗꯦ, ꯗꯔꯀꯥꯔ ꯑꯣꯏꯗꯦ꯫ ꯃꯥꯒ ꯀꯣꯏ ꯆꯠꯄ ꯈꯣꯠꯄꯗꯨꯗꯤ ꯇꯧꯕ ꯌꯥꯏ, ꯑꯗꯨꯒ ꯂꯨꯍꯣꯡꯉꯝꯗꯥꯏꯗꯤ ꯃꯥ ꯈꯟꯕ ꯌꯥꯗꯕꯅꯤꯅ ꯑꯩ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯑꯃ ꯊꯤꯈꯤꯕꯅꯤ꯫ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯁꯥ ꯃꯎ ꯐꯕ ꯃꯤ ꯑꯃ ꯄꯥꯝꯃꯤ, ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯕꯒꯤꯗꯃꯛꯇꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯑꯁꯣꯟꯕ ꯃꯤ ꯑꯃ ꯄꯥꯝꯃꯤ ꯅꯠꯇ꯭ꯔ ꯅꯪ ꯍꯥꯏꯔꯤꯁꯦ? ꯍꯣꯏ, ꯑꯗꯨ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ? ꯅꯪꯅ ꯉꯥꯡꯉꯤꯕ ꯋꯥꯗꯨꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕꯒꯤ ꯇꯥꯏꯞꯇ ꯉꯥꯡꯉꯤꯗꯨ ꯀꯩꯒꯤꯅꯣ? ꯏꯟꯗꯨꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯈꯜꯂꯨꯕꯁꯤ ꯅꯍꯥꯛꯁꯤ ꯌꯥꯝꯅ ꯂꯝꯆꯠ ꯕꯦꯕꯥꯔ ꯂꯩꯕ ꯅꯨꯄꯤꯅꯤ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯂꯝꯆꯠ ꯅꯥꯏꯗꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯟꯗꯨꯅ ꯌꯥꯔꯦ, ꯍꯧꯖꯤꯛꯇꯤ ꯈꯪꯉꯕ ꯅꯠꯇ꯭ꯔꯥ, ꯆꯠꯂꯣ ꯃꯉꯣꯟꯗ ꯍꯥꯏꯒꯦ ꯍꯥꯏꯔꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯔꯣꯏ, ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗꯦ꯫ ꯅꯪꯉꯣꯟꯗ ꯗꯁꯥ ꯇꯥꯔꯛꯄꯁꯨ ꯌꯥꯏ, ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯒꯤ ꯅꯪꯁꯨ ꯆꯥꯛꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯩ ꯃꯍꯥꯛꯄꯨ ꯅꯉꯣꯟꯗꯁꯨ ꯍꯦꯟꯅ ꯐꯕ ꯅꯨꯄꯤ ꯑꯃꯗ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯗꯦꯗꯤꯅ ꯏꯟꯗꯨꯗ ꯍꯥꯏꯈꯤ꯫ ꯍꯣꯡꯅꯤꯡꯉ ꯍꯣꯡꯅꯤꯡꯉ ꯇꯣꯛꯎ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯟꯗꯨ ꯑꯗꯨ ꯌꯥꯝꯅ ꯀꯥꯛꯅ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯛꯁꯃꯟꯗ ꯗꯦꯗꯤꯅ ꯍꯥꯏꯈꯤ, ꯉꯁꯥꯏ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯔꯥꯏꯁ ꯃꯤꯜꯗ ꯊꯝꯗꯨꯅ ꯐꯨꯈꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯂꯃꯟ ꯈꯨꯝꯒꯅꯤꯅ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯃꯟ ꯈꯨꯝ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯥꯡꯂꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯛꯁꯃꯟꯅ ꯃꯍꯥꯛꯄꯨ ꯅꯪꯅ ꯈꯨꯡꯒꯪ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯩꯗꯤ ꯁꯥꯎꯗꯨꯅ ꯍꯥꯏꯕ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯗꯨꯛ ꯆꯥꯎꯕ ꯋꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯁꯤꯟ ꯑꯃ ꯆꯦꯟꯖ ꯇꯧꯗꯨꯅ ꯏꯟꯗꯨ ꯑꯗꯨ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯄꯥ ꯆꯪꯉꯛꯇꯨꯅ ꯃꯊꯥ ꯁꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯟꯗꯨꯅ ꯀꯩꯗꯧꯕꯒꯤ ꯁꯥꯗꯨꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯄꯥꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ ꯃꯍꯥꯛꯅ ꯑꯣꯜꯂꯛꯂꯤꯕꯁꯤ, ꯆꯍꯤ 3 ꯑꯣꯜꯂꯛꯂꯤꯕꯁꯤ, ꯑꯩꯕꯨ ꯄꯣꯊꯥꯍꯟꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯄ ꯆꯥꯡꯁꯤ ꯑꯩ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯅ ꯃꯍꯥꯛꯁꯦ ꯍꯥꯠꯂꯒꯦꯐꯥꯎ ꯈꯟꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯁꯤꯡꯕꯨ ꯐꯨꯕꯤ, ꯑꯩꯒꯤ ꯒꯣꯗꯥꯝꯗ ꯂꯩꯔꯤꯕ ꯐꯧ ꯆꯦꯡ ꯆꯥꯛ ꯀꯌꯥꯕꯨ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤ, ꯌꯨꯝꯗ ꯂꯥꯛꯑꯒ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯍꯜꯂꯤ, ꯑꯗꯨꯒ ꯅꯪꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯌꯨꯝꯁꯤꯗꯒꯤ ꯁꯣꯔꯣꯛ ꯆꯤꯡꯕ ꯐꯥꯎꯕ ꯌꯧꯔꯕꯅꯤ꯫ ꯃꯤꯁꯤꯡꯅꯅꯦ ꯃꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯗꯨꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯈꯜꯂꯒ ꯇꯨꯃꯤꯟ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯈꯪꯉꯛꯄꯒꯤꯅꯤ꯫ ꯋꯥꯍꯩꯁꯤ ꯇꯥꯕ ꯃꯇꯝꯗ ꯏꯟꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩ ꯏꯆꯥꯅꯨꯄꯤꯅ ꯂꯥꯜꯂꯨꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯨꯃꯤꯟ ꯂꯩꯌꯨ, ꯈꯪꯗꯕ ꯁꯥꯔꯅꯨ, ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯆꯩꯈꯤ꯫ ꯃꯆꯥꯅꯨꯄꯤ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯖꯒꯠ ꯁꯪꯁꯥꯔꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯃꯣꯏ,
ꯑꯗꯨꯒꯨꯝꯅ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯨꯕ ꯃꯇꯝꯗ ꯀꯔꯤ ꯐꯣꯇꯣ ꯂꯩꯕꯅꯣ ꯀꯔꯤ ꯚꯤꯗꯤꯑꯣ ꯂꯩꯕꯅꯣ ꯈꯪꯗꯦ ꯀꯗꯥꯏꯗꯅꯣꯃ ꯊꯦꯠꯂꯝꯃꯣ ꯀꯗꯥꯏꯗꯅꯣꯃ ꯆꯥꯏꯔꯝꯃꯣ ꯑꯩ ꯃꯁꯤꯗ ꯈꯟꯕꯗꯅꯦ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯊꯕꯛ ꯑꯝꯇ ꯇꯧꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯨꯄꯥꯁꯨ ꯂꯥꯛꯀꯅꯤꯅ ꯍꯥꯏ ꯑꯗꯨꯀꯥꯟꯗꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯌꯥꯝ ꯀꯥꯛꯅ ꯅꯪ ꯃꯍꯦꯁꯀꯤꯗꯃꯛꯇ ꯀꯔꯤꯝꯇ ꯈꯟꯕꯤꯒꯅꯨ ꯑꯩ ꯃꯦꯅꯦꯖ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯄꯥꯗꯨꯅ ꯁꯥꯎꯔꯒ ꯀꯔꯤ ꯃꯦꯅꯦꯖ ꯇꯧꯕ ꯁꯤꯕꯥꯁꯤꯒ ꯅꯪ ꯈꯨꯡꯒꯪꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯣꯏꯀꯥꯎ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯦ ꯅꯪ ꯃꯁꯤꯗ ꯃꯦꯅꯦꯖ ꯇꯧꯅꯤ ꯍꯥꯏꯔꯤꯁꯦ? ꯅꯪꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤꯅꯦ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯑꯃꯃꯝ ꯂꯣꯏ ꯊꯝꯒꯅꯤ ꯑꯗꯨꯒ ꯂꯨꯍꯣꯡꯉꯝꯗꯥꯏꯗꯅ ꯅꯨꯄꯥ ꯑꯃ ꯈꯜꯂꯒ ꯍꯣꯡꯕ ꯑꯁꯤ ꯅꯠꯇ꯭ꯔꯣ? ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗꯒꯤꯅꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯃ ꯊꯦꯡꯅꯗꯣꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯔ ꯀꯩꯅꯣ ꯊꯨꯡꯂꯔꯤꯕ ꯑꯁꯦ ꯀꯩꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪ ꯇꯥꯔꯒꯁꯨ ꯅꯪꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯊꯣꯛꯅꯕ ꯇꯧꯔꯤꯅꯤ ꯍꯥꯏꯔꯛꯀꯅꯤꯅꯦ ꯍꯥ ꯅꯨꯡꯉꯥꯏꯊꯣꯛꯅꯕ ꯒꯥꯅ ꯅꯪꯒꯤ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯕꯗꯨꯅ ꯗꯁꯥ ꯇꯥꯕꯁꯤꯅ ꯑꯃꯗꯨꯗ ꯇꯥꯍꯜꯂꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯃꯆꯥ ꯃꯌꯥꯝꯁꯤꯅ ꯀꯌꯥꯗ ꯆꯥꯎꯔꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯕꯅꯤ ꯌꯦꯡꯉꯨ ꯑꯗꯨꯒ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅ ꯅꯃꯥ ꯅꯄꯥꯁꯤꯡꯁꯦ ꯄꯣꯊꯥꯐꯝ ꯈꯪꯍꯟꯗ꯭ꯔꯕꯅꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯅꯪꯅ ꯃꯁꯤꯒꯤ ꯋꯥꯁꯦ ꯂꯣꯏ ꯈꯪ ꯇꯥꯔꯒꯗꯤ ꯀꯩꯒꯤꯗꯃꯛꯇꯅꯣ ꯃꯍꯦꯁꯀ ꯂꯨꯍꯣꯡꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯔꯤꯗꯣ? ꯑꯣ ꯑꯩꯁꯦ ꯌꯥꯝꯅꯅꯦ ꯑꯆꯥꯎ ꯑꯔꯝꯗ ꯀꯔꯥꯝꯕ ꯃꯤꯗꯣ ꯑꯣꯏꯈꯤꯕ ꯅꯪꯁꯨꯅꯦ ꯃꯄꯥ ꯑꯣꯏꯔꯝꯃꯗꯤ ꯈꯪꯒꯗꯕꯅꯤ ꯃꯄꯥ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯤ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯃꯄꯥ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯐꯥꯎꯒꯗꯕ ꯑꯣꯞꯁꯟ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯦꯁꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯪ ꯃꯍꯦꯁꯇ ꯄꯤꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯎꯄꯥꯏ ꯂꯩꯃꯟꯗꯗꯨꯅ ꯕꯤꯁ꯭ꯋꯥꯅꯥꯊꯅ ꯀꯥꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯤꯕꯥꯕꯨ ꯃꯈꯣꯏꯗ ꯌꯦꯠꯇꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯁꯤꯕꯥ ꯑꯃꯁꯨꯡ ꯑꯦꯁꯥꯏꯗꯨꯅ ꯁꯤꯕꯥꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯊꯕꯛꯁꯤꯗꯤ ꯑꯩ ꯄꯥꯝꯗꯦ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯗꯣ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯗꯣ ꯂꯩꯔꯤꯕ ꯐꯥꯎꯕꯗꯤ ꯁꯤꯕꯥꯁꯤ ꯑꯩꯈꯣꯏꯗ ꯌꯦꯜꯍꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯕ ꯃꯇꯝꯗ ꯀꯥꯁꯤꯅ ꯑꯩꯒꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩ ꯔꯥꯖꯅꯤꯇꯤꯗ ꯅꯉꯣꯟꯗ ꯌꯦꯠꯂꯔꯣꯏ ꯑꯗꯨꯒ ꯂꯩꯉꯣꯏ ꯄꯦꯛꯄꯗꯨꯁꯨ ꯅꯉꯣꯟꯗ ꯄꯤꯊꯣꯛꯑꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯀꯥꯁꯤꯒꯤ ꯃꯤ ꯑꯃꯁꯨꯡ ꯕꯤꯁ꯭ꯋꯥꯅꯥꯊꯀꯤ ꯃꯤꯁꯤꯡꯅ ꯁꯤꯕꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯈꯤ ꯃꯐꯝ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯝꯗꯦ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯁꯤꯕꯥ ꯑꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯡꯅ ꯌꯥꯟꯊꯒꯦ ꯇꯧꯕ ꯃꯇꯝꯗ ꯊꯥꯡ ꯑꯗꯨꯅ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯕꯜꯕ ꯊꯥꯟꯕ ꯅꯦꯀꯦꯠ ꯋꯦꯌꯔ ꯑꯃꯗ ꯊꯦꯡꯉꯨꯕꯗꯒꯤ ꯃꯈꯣꯏ ꯃꯩ ꯆꯤꯡꯉꯛꯈꯤ꯫ ꯃꯩ ꯆꯤꯡꯕ ꯃꯇꯝꯗ ꯁꯤꯕꯥ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯒ ꯌꯥꯝ ꯇꯝꯊꯤꯅ ꯐꯨꯅꯔꯛꯈꯤ꯫ ꯐꯨꯅꯕ ꯑꯗꯨꯗ ꯁꯤꯕꯥꯗ ꯃꯈꯣꯏꯅ ꯊꯥꯡꯅ ꯊꯤꯟꯈꯤ꯫ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯃꯄꯥꯗꯨꯅ ꯁꯤꯕꯥ ꯑꯗꯨꯕꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯥꯏꯅꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯗꯨꯅ ꯁꯤꯕꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯈꯤ꯫ ꯁꯤꯕꯥ ꯑꯗꯨ ꯃꯈꯣꯏꯒ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯄꯣꯁ ꯑꯃ ꯐꯨꯛꯇꯨꯅ ꯃꯈꯣꯏꯕꯨ ꯐꯨꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯍꯧꯗꯨꯅ ꯆꯦꯟꯈꯤꯕꯗꯨꯅ ꯁ꯭ꯀꯨꯜ ꯑꯃꯗ ꯂꯣꯠꯈꯤ꯫ ꯁ꯭ꯀꯨꯜꯗꯨꯗ ꯁꯤꯕꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯥꯂꯤꯕꯨ ꯐꯨꯅꯕ ꯀꯣꯏꯊꯤ ꯊꯤꯔꯛꯈꯤ ꯑꯗꯨꯕꯨ ꯀꯥꯂꯤꯅ ꯁꯤꯕꯥꯗ ꯐꯨꯔꯛꯄꯅ ꯍꯥꯟꯗꯨꯅ ꯁꯤꯕꯥ ꯑꯗꯨ ꯀꯥꯂꯤꯅ ꯐꯨꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯤꯕꯥꯅꯕꯨ ꯀꯥꯂꯤꯗꯨ ꯐꯨꯔꯛꯇꯨꯅ ꯁꯤꯕꯥ ꯑꯗꯨꯗ ꯀꯅꯥꯅ ꯊꯥꯔꯛꯏꯅꯣ ꯕꯤꯁ꯭ꯋꯥꯅꯥꯊꯅ ꯊꯥꯔꯛꯏꯔꯥ ꯀꯥꯁꯤꯅ ꯊꯥꯔꯛꯏꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯀꯥꯂꯤꯅ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯑꯝꯇ ꯊꯥꯔꯛꯄ ꯅꯠꯇꯦ ꯕꯤꯁ꯭ꯋꯥꯅꯥꯊꯀꯤ ꯃꯆꯥꯅꯨꯄꯤ ꯏꯟꯗꯨꯅ ꯊꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯪ ꯉꯥꯡꯏꯗꯣ ꯑꯁꯦꯡꯕ ꯅꯠꯇꯦ ꯑꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯥꯂꯤꯒꯤ ꯐꯣꯟꯗ ꯏꯟꯗꯨꯒꯤ ꯐꯣꯟ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯂꯦꯟꯕ ꯊꯥꯒꯅꯨ ꯍꯥꯠꯇꯣꯛꯈꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯃꯆꯤꯟꯃꯛꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯁꯤꯕꯥꯒꯤ ꯃꯅꯥꯗ ꯇꯥꯕ ꯃꯇꯝꯗ ꯁꯤꯕꯥꯒꯤ ꯃꯀꯣꯛꯇ ꯕ꯭ꯔꯖ ꯂꯤꯁꯤꯡ ꯇꯥꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯀꯥꯂꯤꯅ ꯃꯍꯥꯛꯄꯨ ꯇꯝꯊꯤꯅ ꯐꯨꯗꯨꯅ ꯊꯥꯡꯅ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯃꯄꯥ ꯑꯃꯁꯨꯡ ꯀꯥꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯏꯟꯗꯨꯅ ꯇꯥꯈꯤꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯀꯥꯂꯤꯕꯨ ꯇꯨꯃꯤꯟꯅ ꯀꯧꯁꯤꯟꯗꯨꯅ ꯄꯩꯁꯥ ꯄꯤꯗꯨꯅ ꯏꯟꯗꯨꯅ ꯁꯤꯕꯥꯕꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯌꯦꯠꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯠꯇꯣꯛꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯟꯗꯨꯅ ꯑꯩꯕꯨ ꯍꯥꯠꯂꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯔꯛꯂꯕꯅꯤꯅ ꯐꯔꯦ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯃꯈꯨꯠꯇ ꯑꯩ ꯁꯤꯕ ꯃꯇꯝꯗ ꯑꯩ ꯍꯔꯥꯎ ꯍꯔꯥꯎꯅ ꯊꯋꯥꯏ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯥꯂꯤꯗ ꯍꯥꯏꯕ ꯃꯇꯝꯗ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯏꯟꯗꯨꯅ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯁꯤꯕꯥ ꯁꯤꯕꯒꯤ ꯄꯥꯎ ꯉꯥꯏꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯀꯥꯂꯤꯅ ꯍꯥꯏꯔꯛꯈꯤ ꯅꯍꯥꯛꯄꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯁꯤꯕ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯩ ꯅꯉꯣꯟꯗ ꯍꯔꯥꯎꯕ꯭ꯔ ꯌꯦꯡꯒꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯃꯇꯝ ꯑꯃꯗ ꯅꯪꯅ ꯏꯟꯗꯨꯒ ꯅꯨꯡꯁꯤꯅꯩ ꯈꯟꯖꯔꯤꯕꯗꯨ ꯏꯟꯗꯨꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯈꯤꯕ ꯂꯩꯇꯦ
ꯃꯍꯥꯛꯅ ꯅꯪꯕꯨ ꯁꯤꯖꯤꯟꯅꯈꯤꯕ ꯈꯛꯇꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯁꯤꯅꯤꯡꯉꯝꯕ ꯑꯗꯨ ꯀꯥꯂꯤꯅ ꯊꯥꯡ ꯊꯤꯟꯒꯦ ꯇꯧꯕꯗ ꯃꯐꯝ ꯑꯗꯨꯗ ꯇꯥꯕ ꯕꯦꯟꯁꯀꯤ ꯃꯆꯩ ꯑꯃꯅ ꯀꯥꯂꯤꯗ ꯊꯤꯟꯗꯨꯅ ꯀꯥꯂꯤꯕꯨ ꯍꯥꯠꯂꯝꯃꯤ꯫ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯏꯟꯗꯨꯅ ꯀꯥꯂꯤꯗ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯥꯂꯤꯒꯤ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯈꯤꯡꯉꯛꯄ ꯃꯈꯣꯟ ꯇꯥꯈꯤ꯫ ꯑꯗꯨꯒ ꯃꯥꯅ ꯌꯦꯡꯊꯣꯛꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯁꯤꯕꯥ ꯑꯗꯨ ꯀꯥꯂꯤꯒꯤ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯂꯤꯒꯤ ꯐꯣꯟ ꯑꯗꯨ ꯁꯤꯕꯥꯅ ꯄꯥꯏꯔꯛꯄꯗꯒꯤꯗꯤ ꯋꯥ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯂꯦ ꯍꯥꯏꯕꯁꯤ ꯏꯟꯗꯨꯅ ꯈꯪꯈꯤ꯫ ꯁꯤꯕꯥꯅ ꯏꯟꯗꯨꯗ ꯍꯥꯏꯔꯛꯈꯤ, ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯍꯥꯏꯈꯤꯕ꯭ꯔꯥ? ꯑꯩꯒ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯥꯏꯈꯤꯕ꯭ꯔꯥ? ꯍꯥꯏꯌꯨ, ꯑꯩꯅꯗꯤ ꯅꯪ ꯅꯠꯇꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯀꯅꯥꯝꯇ ꯈꯟꯈꯤꯕ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯒ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯆꯨꯝꯕ ꯑꯝꯇ ꯅꯠꯇꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯦ? ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯏꯟꯗꯨꯗ ꯍꯪꯈꯤ꯫ ꯅꯪꯅ ꯃꯁꯤ ꯈꯛꯇꯪ ꯄꯥꯝꯕꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯟꯅꯅ ꯍꯥꯏꯈꯣ ꯌꯥꯗ꯭ꯔꯥ? ꯀꯩꯒꯤꯗꯃꯛꯇꯅꯣ ꯁꯨꯃꯥꯏꯅ ꯗ꯭ꯔꯃꯥ ꯁꯥꯟꯅꯔꯤꯁꯦ? ꯍꯥꯏꯗꯨꯅ ꯏꯟꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯅꯪꯅ ꯅꯨꯡꯁꯤꯕ ꯍꯥꯏꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯁꯥꯟꯅꯈꯤꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯈꯤꯗꯥꯏ, ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯁꯤꯕ ꯍꯥꯏꯕꯁꯦ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯥꯛꯁꯅꯨ ꯍꯥꯏꯗꯥꯏ ꯍꯥꯏꯗꯨꯅ ꯃꯈꯧꯔꯤ ꯄꯥꯏꯗꯨꯅ ꯏꯟꯗꯨ ꯑꯗꯨꯕꯨ ꯒꯂꯥ ꯄꯥꯏꯈꯤ꯫ ꯏꯟꯗꯨ ꯑꯗꯨ ꯁꯣꯔ ꯐꯨꯟꯗꯨꯅ ꯁꯤꯒꯦ ꯇꯧꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯁꯤꯕꯥꯅ ꯀꯟꯕꯤꯈꯤ꯫ ꯁꯤꯕꯥꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯁꯝ ꯑꯗꯨꯕꯨ ꯌꯦꯠꯁꯤꯜꯂꯒ, ꯅꯪꯅ ꯀꯤꯔꯤꯁꯦ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯤꯔꯤꯕ꯭ꯔꯥ? ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯤ ꯊꯥꯔꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯅꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯇꯩꯔꯤꯕ ꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯍꯥꯏꯕꯗꯤ ꯏꯟꯗꯨꯒꯤ ꯃꯃꯥꯏꯗꯨꯅ ꯅꯥꯟꯁꯤꯟꯈꯤ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯅꯪꯁꯦ ꯑꯩꯅ ꯀꯔꯝꯅ ꯍꯥꯠꯇꯣꯏꯅꯣ? ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯏꯟꯗꯨꯗ ꯍꯥꯏꯈꯤ꯫ ꯑꯗꯨꯅ ꯑꯩ ꯅꯪ ꯍꯥꯠꯂꯔꯣꯏ, ꯅꯪꯒꯤ ꯊꯋꯥꯏꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯕꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯅꯪ ꯃꯁꯤ ꯈꯟꯗꯨꯅ ꯅꯪ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯏꯟꯗꯨꯗ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯃꯁꯤꯅ ꯅꯪꯒꯤ ꯗꯟꯗꯤꯁꯨ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯊꯋꯥꯏꯁꯦ ꯑꯩꯅ ꯕꯤꯈꯥ ꯑꯣꯏꯅ ꯍꯥꯞꯄꯤꯔꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯈꯤ꯫ ꯑꯩꯅꯗꯤ ꯏꯁꯣꯔꯁꯦ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯤꯔꯝꯗꯥꯏꯒꯤ ꯄꯨꯡꯁꯤꯡ ꯑꯁꯤꯗ ꯅꯪꯒꯤ ꯑꯁꯦꯡꯕ ꯑꯁꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯈꯪꯍꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯁꯣꯔꯕꯨꯁꯨ ꯊꯥꯒꯠꯈꯤ꯫ ꯑꯩꯅ ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯑꯁꯤꯒꯨꯝꯕ ꯑꯃꯗ ꯅꯨꯡꯁꯤꯔꯨꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯗꯁꯥꯁꯤ ꯇꯥꯖꯁꯅꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯁꯤꯕꯥꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩꯁꯤ, ꯗꯦꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯕꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯊꯥꯈꯤ꯫ ꯅꯥꯀꯟ ꯑꯗꯨꯗ ꯏꯟꯗꯨꯅ ꯄꯥꯈꯠꯇꯨꯅ ꯁꯤꯕꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯦꯡꯈꯤ, ꯑꯗꯨꯒ ꯕꯤꯁ꯭ꯋꯥꯅꯥꯊ ꯑꯃꯁꯨꯡ ꯁꯤꯕꯥꯒꯤ ꯃꯄꯥ ꯗꯦꯗꯤꯅꯁꯨ ꯁꯤꯕꯥꯒꯤ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯕꯗ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯐꯤꯂꯝ ꯑꯁꯤꯅ ꯄꯤꯅꯤꯡꯉꯤꯕ ꯃꯦꯁꯦꯖ ꯑꯁꯤ ꯑꯇꯩ ꯅꯠꯇꯦ, ꯃꯤ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯋꯥꯟ ꯁꯥꯏꯗꯦꯠ ꯂꯚ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤ ꯑꯃꯗꯨꯅꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ, ꯑꯗꯨꯕꯨ ꯃꯤ ꯑꯃꯗꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ, ꯃꯉꯣꯟꯗꯒꯤ ꯀꯥꯟꯅꯕ ꯂꯧꯊꯣꯛꯄꯅ ꯑꯅꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯥꯏꯇꯥꯔꯒꯗꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯈꯪꯅꯕ ꯃꯇꯝꯗ ꯃꯔꯨꯞ ꯄꯩꯁా ꯊꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯔꯨꯞ ꯄꯩꯁా ꯂꯧꯕ, ꯐꯣꯟ ꯄꯩꯁా ꯀꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯐꯣꯟ ꯄꯩꯁꯥ ꯂꯧꯕ, ꯀꯨꯝꯍꯩ ꯍꯔꯥꯎ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯗ꯭ꯔꯦꯁ ꯐꯖꯕ ꯂꯩꯍꯜꯂꯒ ꯂꯩꯔꯤꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯂꯒ ꯅꯨꯄꯥ ꯑꯇꯣꯞꯄ ꯎꯅꯕ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯇꯣꯞꯄ ꯎꯅꯕ ꯆꯠꯄ, ꯑꯁꯤꯒꯨꯝꯕꯁꯨ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯍꯧꯔꯒꯦ, ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯅꯨꯡꯉꯥꯏꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯊꯈꯤꯕ ꯊꯕꯛ ꯑꯗꯨꯅꯤ ꯐꯤꯂꯝ ꯑꯁꯤꯅ ꯇꯥꯛꯂꯤꯕ ꯑꯁꯤ꯫ ꯑꯗꯨꯒ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯉꯥꯎꯔꯒꯁꯨ ꯂꯨꯍꯣꯡ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯔ ꯂꯣꯏꯔꯦ ꯍꯥꯏꯕꯁꯤꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯁꯥꯟꯅꯕꯤꯔꯝꯃꯤꯕ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ? ꯃꯁꯤꯅꯤ ꯍꯪꯅꯤꯡꯉꯤꯕ ꯀꯣꯏꯁꯟ ꯑꯁꯤ꯫ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯀꯃꯦꯟꯁꯨ ꯊꯝꯕꯤꯔꯝꯃꯨ, ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯐꯝꯁꯤꯡꯁꯨ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯀꯪꯂꯩ ꯔꯤꯚ꯭ꯌꯨꯅ ꯑꯅꯧꯕ ꯐꯤꯂꯝ ꯑꯃ ꯄꯨꯗꯨꯅ ꯑꯃꯨꯛ ꯉꯥꯏꯖꯔꯝꯒꯦ꯫ ꯊꯥꯒꯠꯆꯔꯤ꯫